Ito bisa na yung siye mai je kung ki brush ki tabi tore grow la Puspa second second tare Puspa welcome ai ura ka ngasi panoktan nokning tore ba Mike welcome medal ke pura lae gold medal lo Mike like tu sanbiramo Kisan Singh tamo kainjang sage Krishna ai kino tore ngasi se kino tore ba kogi chongmin challenge chongmin no isare Senas Begum third okay thank you so much Puspana Fazai ko mi macha di Ganga boro iman madaling siyang ko Renu Singh na chak char bo dada chare chak ai sing si chak char de chongmin no chare Krishna na ke chau chau chongmin chau chau to sai chau chau ai chare ko Mai bai che nudi anu se ma ngang wan da angang sum bada ma angang tum de ma tum gare do ma hodora ke ngak tang le ga Nisi singam na ke ba ina ma yahola ke ma se ma ngak tang wan da ri ma se thola ge ko yam to na to bisna da bung se live ta na he na ahan ma le LB da na na ai ke mera mi bro na ke mera da han yam ma le na ngasai da su live ne ke chama ne live bi live ne ke ngasai da na sab mana da bra Serena Begum na che kai da leige che se ngak ma manglak na di to bisana ina ma ising aing ba pairaktri ngai da yam tu na lao ising aing ba paisala lak tro bne puspana che di kai sat kra gera inak da lei wan thari ji da haudora ge ma ina che no haudo ke lai bo su sidana ahan ma le hai ba adona ni mi na pupu ka ga to rei se ko da itei se sak itei se sak fajarambo fajarambo haira yadra mi da khuidaram ne as pung ma panjida LB chatpa me anje roi bne aba madam nang kyam ko wan thagi ga no nang ko re ne to bisana na ngasi di thi na na pe kaino da bung na inei nei re khoi de ye Senas Begum na hi te hello Senas kisnana ke ba iche da hangu iche na angang oiringai da jagoi saramba isai du khangliba haina hoi hange maine ibai sam ka abo sam lakthokre na da chal thin da nungai ta bai tare ko thì bây giờ nó cái nhân chơi cái đó bụng nó xí cho cái tàu đấy tôi cho nó cái nó trong mình challenge tàu đấy nó xí ai nó ngầm mày tôi ai nó punishment phong mòn Puspa na to bisa na sagam phajai ko Yasmin Begum che anu haudu ke phajade ko ngarangi sak phajadaba competition da adu do ne amam basu angan bani thokle asidi jaga on thoye khoi LB ki este eno ondok pade mi je un mi try thoke taga chak lei wani Hi mayam. Pung mapan da mi pnong ke tore Ai cha me bi sumba du ngang tum thu re su ni mon. ai di phajabani Puspa phajaye Puspa phajaye thobi sana su nungsi Ai su phajabane Puspa thobi sana na ka hen bana ti su phajabane ko Senas Begum che nungai bo nungai no di nungai bo che nungsi bila hai ba
Sanase pung mapan tawri mare ne notification lai Tanu Singh wow 7 likes no charabu ang chare Tanu kumang mai tawri ge nungairibo Welcome Tanu. Kaya sarake Tanu. Hi che anu kore the mic na Hello, hello. Raj Lakshmi, hello. aina khajan bi na ma se udre marum la Okay. Kano tabi sanana ba ai se live ta sidana hanya male Real na ngang male ko dadi. tabi sanana ba noi chau adu ada na tauro aigi ama toliko adu to o noi mani inama laisabi aikoina ga henjanba yaro inama nate ya inama aikoina henjanba yabi inama nate Ina ha mana phagi to bane. Phagi to bane ina mana. Zarina Begum na kareba hauzik ta su chegi video jeng ta loire yamna nungaye hai Thank you, Zarina. tanunang nungairiye anu dabung ngai ke tanunang kari injang chage tanunga si se chongmin noi chai to Chawmin na chare da khabani chawmin challenge tawre aduga khoi dana punishment phangre. Ayeng video thangalake ko. puspana kareba khangde aidi phajabani Aisu khangde be ma ai phajabane. Aisu phajadro. aise phajadro Aisu yam phajabane. Anjana Devi ne inama ai laksari ngasina ahanbane hai Anjana, welcome, welcome. welcome Anjana Na magi albida lapi bagi thank you. Kanya saraki Anjana. Anjana sa kai goi doino. Phal goi doira kasar goi dara. puspana phajai hai Akhoi ahum sa. Na ngarang di hydra. Ai thibani ka hainadro ngarang di albida. Kasi na mo khoi unara kanda mo kay haiba. Ai hinbani, ai phajabe hinbani kai natra. ho loi phajaiye ai tabu भूत मानबीने हाइबा नोइबु नोइ थी हाइबा नते Na kai de budman ge mandi bema. Phajaye nangsu. अंजना देवी ने कसर गिनी ina ma o kasar gina ro अंजना काय वाइ दैनो कसर टीजे के मरना नेने en kaka hai hello Hello. Please like to simbiyo maya. Mike ne Like kaya to ba simbiyo ko. mina ibai se hanuba mali su malasu aidi ibai se nahaya male hai Akhoi da se camera da ne ma se ahan ma le ba asengmaki da ma se jam hoi sak se nawi ba ko ado Sana Singha YouTuber do ma di real da khoi unare da na ko do man hai bai kai nu ni nang sibo camera da nang se ahan ma li ba aduga ta asengba uba da di jamna angang oi ra be jamna ha oi ra me hai Anjana ai chap mane hai kasar singi bon gine o Anjana se kasar ai di singi bon ne gine camera da su real su chap mane hai sak se singi bon gine adudi yam nak lai ramena tanu sin na kai ba hanuba hai to bisara ne ina ma phajaye re kanu ke ba nungta nungsi biyo phajai hai ba pamde masak nungsi he ka hai ba du pame phajai hairage nang nungdang si chani hai mai pima Nungsi, phasi, nungsi, arimagni. tije na kai ba nene chak charabo hai Chare, nang di charabo, nang kajang sarake. Ha. chapra Malika Puruna, hi, hello. Tanu na blue pirawanu, hi. Okay, pirake tanu. Dagidi Puspana, aida chacha haurage, hi. Kaigino Puspa. Jagoi ga sai se une tanu da blue da piune da. Anjana Devi nama kai mathil charage Anjana ngasi se chongmin oina chare chongmin challenge tawe da khabai ni se aduga chongmin cha badu da ne puk thallaba ko adugi kena tawdre chak tawdre ko aduga gi di tije na kai hai ba nene ko bi chai hai mare ko
okay. Thobisana yare mina warani tokse yare ngasidi yam nungaigare hai adune puspa ka thobisana khangra posambam do ngasai ngonda ne call tore messenger da ko aduga mana ne che ai ga nui kana tawnabra han hangai ba ko haidi video call tawnabra han tawnaiye haiba ado number pire ko kena pasamamgi number pire do kena tawnase nomamu ko nomamu pasamam yaraga mu wari sanasi ko puspana kara jo khage khangde Sri Bada. Papaji Wati. Papajina hello hi aduga gidi kaino na Simran na like thank you Simran thank you so much aduga gidi Machan Laisram na che hai Machan welcome na se gel video lapi bagi thank you adagidi Puspana ngasi video call tawrubadagi adum saraninge kamai tawni ꯑꯗꯩꯗꯤ ꯊꯣꯏꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯩꯃꯥ ꯉꯁꯤꯗꯤ ꯏꯁꯩ ꯈꯔ ꯑꯩꯁꯦ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯊꯦꯡꯗꯦ ꯊꯣꯏꯁꯅꯥ ꯊꯦꯡꯗꯦ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯩ ꯍꯧꯕ ꯃꯤꯅꯤꯠ ꯇꯔꯥꯃꯨꯛꯇ ꯑꯣꯏꯔꯤꯌꯦ ꯇꯅꯨꯅ ꯂꯩꯀꯣ ꯍꯥꯏ ꯑꯣꯀꯦ ꯇꯅꯨ ꯂꯩꯌꯨ ꯑꯗꯨꯒꯤꯗꯤ ꯇꯤꯖꯦꯅ ꯅꯦꯅꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ is very beautiful hai thank you adugagidi papana did what is your name hai Anuprada badagi Bobita na che hai adagidi Bobita welcome na che gelbida lapi bagi thank you adadaidi Renina te Renina chak sarabo hai chak sare Reni nangdi sarabo kainang sarake adaidi kaino thobisana na che posamam su amuk tause ikui kuidana okay posamam jaroga amuk tausiko ai posamam gi number don thobisana ngonde pirak toine doi tanuna anu nungai anu inglibo hai am inge tanu sida yam inge hai kana dene gidi thoisana na yam nungsi noi family se thank you thoisana thank you thoisana se kadai gi oidoino kasargi da natraga imphal gi oidoina kai gi oidoino aduga gidi पापा ना कहबा दीदी का नाम क्या है मेरा नाम अनुप्रदा है जी आप कहाँ से हो पापा अदगिदी अंजना देवी ना मुबांग तो बिरगो इनमा तोइना इनमा इबा नोय अनीना साबा येंगा चाक चारिनी मोबाइल मांग थमलगा हाय ओइमा ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕꯗ ꯍꯣꯏ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯔꯛꯇ ꯁꯨꯝ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯆꯟ ꯂꯥꯏꯁ꯭ꯔꯝꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯗꯤ ꯆꯧꯃꯤꯟ ꯑꯣꯏꯅ ꯆꯥꯔꯦ ꯃꯆꯟ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯇꯤꯖꯦꯅ ꯀꯀꯥꯒꯤ ꯃꯃꯤꯅꯦ ꯀꯩꯅꯣ ꯀꯀꯥꯒꯤ ꯃꯃꯤꯡ kay ano tije khangdre thobisna inama nangi se mubangdo maini ngasigi mubangdo maini hai hoi adagidi S765 edits na kay enjang chage ngasi hai ngasi ni chawmin oina chare adagidi papaji na Delhi hai okay adagidi thoisana na imphal gine hai o thoisana imphal kadai oidoino kawai oidoino adagidi S765 na iche chahi kaya surage hai ai chahi se hairoige no amta hairo chahi kya suramdau mali adai tanuna kano lupa nifu hapchale tanuna kai pesa hapchale ino ngonda thank you nungsibi adagidi tije na kakagi name hai okay akhoi dagi maming se kaino da kaiba lakho akhoi dagi maming se akhoi gi junda dina kaino haina kawe bung haina kawe buko aduga asengma maming na ne Saitajit kawi ko adaidi
ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯄꯨꯕꯒꯤ ꯃꯨꯛꯕꯥꯡꯁꯦ ꯈꯔ ꯊꯣꯏꯍꯟꯁꯦ ꯑꯃꯨꯛ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯥꯛ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏ ꯚꯤꯗꯤꯑꯣ ꯎꯕꯗ ꯆꯥꯛ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏ ꯚꯤꯗꯤꯑꯣ ꯎꯗꯕꯗ ꯍꯥꯏ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯔ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯅꯪꯕꯣ ꯅꯣꯏꯗꯤ ꯏꯆꯟꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯦ ꯇꯣꯏꯅ ꯇꯧꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯁꯤꯝꯔꯟꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯤꯝꯔꯟ ꯑꯗꯩ ꯑꯟꯖꯅꯥꯅ ꯏꯕꯥꯏ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯎꯗꯦꯅꯦ ꯏꯕꯥꯏꯗꯣ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯔꯨꯒꯦꯅ ꯃꯥ ꯊꯣꯛꯈ꯭ꯔꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯗꯒꯤꯗꯤ ꯕꯣꯕꯤꯇꯥꯅ ꯆꯦ ꯏꯕꯥꯏꯁꯨ ꯎꯍꯜꯂꯣ ꯍꯥꯏ ꯕꯣꯕꯤꯇꯥ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥ ꯊꯕꯛꯇꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯊꯕꯛ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯊꯕꯛ ꯂꯣꯏꯗꯕ ꯌꯥꯗꯕ ꯑꯗꯨꯗꯨꯒꯤ ꯃꯥ ꯑꯃꯨꯛ ꯐꯝꯈ꯭रे ꯊꯕꯛꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤꯀꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯧꯒꯦ ꯑꯗꯒꯤꯗꯤ 8765ꯅ 39 ꯆꯍꯤ ꯃꯥꯜꯂꯦ ꯍꯥꯏ 39ꯗꯤ ꯌꯧꯗ꯭ꯔꯤꯀꯣ ꯑꯩ 39ꯗꯤ ꯌꯧꯗ꯭ꯔꯤꯌꯦ ꯑꯗꯩꯗꯤ ꯊꯣꯏꯁꯅꯥꯅ ꯁꯤꯡꯖꯃꯩ ꯍꯥꯏ ꯑꯣ ꯁꯤꯡꯖꯃꯩꯒꯤꯔꯣ ꯊꯣꯏꯁꯅꯥ ꯑꯗꯒꯤꯗꯤ ꯇꯅꯨꯅ ꯅꯨꯡꯁꯤꯅꯅꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯪ ꯌꯥꯝ ꯁꯨꯃꯥꯏꯅ ꯄꯩꯁꯥꯒ ꯍꯥꯞꯄꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯨ ꯀꯥꯏꯑꯦ ꯅꯪ ꯄꯩꯁꯥꯒ ꯍꯥꯞꯆꯜꯂꯛꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯌꯥꯎꯕ꯭ꯔꯅꯦ ꯑꯗꯨꯅ ꯁꯥꯈꯤꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯗ ꯃꯥꯅ ꯂꯥꯛꯇꯕ ꯌꯥꯎꯗꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯁꯨ ꯂꯩꯕꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯊꯣꯏꯕꯤꯁꯅꯥꯁꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯏꯇꯩ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦꯅꯦ ꯍꯥꯏ ꯏꯇꯩꯗꯣ ꯊꯕꯛꯅꯦ ꯑꯃꯨꯛ ꯁꯨꯕ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯄꯄꯥꯖꯤ YTꯅ ꯗꯤꯗꯤ ꯕꯥꯏ ꯍꯥꯏꯌꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯑꯩ ꯀꯩꯅꯣꯁꯦ ꯈꯛꯇꯪ ꯋꯥꯡꯕ꯭ꯔꯥ ꯈꯪꯗꯦꯉꯣ ꯑꯗꯨꯗꯒꯤꯗꯤ ꯇꯅꯨꯅ ꯂꯩꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯗꯤꯛꯁꯣꯅꯔꯤ ꯐꯃꯨꯡꯗꯨꯅꯅꯦ ꯋꯥꯡꯕꯅꯤꯅꯅꯦ ꯁꯤꯅ ꯅꯦꯝꯕꯅꯤꯅꯅꯦ ꯀꯩꯅꯣꯁꯦ ꯋꯥꯡꯈꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯏꯕ ꯈꯇꯪ ꯅꯦꯝꯍꯟꯁꯤꯔ ꯍꯥꯏꯕ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯟꯖꯅꯥꯅ ꯏꯅꯝꯃꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯟꯖꯅꯥ ꯌꯥꯔꯦꯗ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯛꯑꯕ ꯅꯪꯕꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯛꯑꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤꯅꯤꯀꯣ ꯑꯗꯩꯗꯤ ꯕꯣꯕꯤꯇꯥꯅ ꯍꯣꯏ ꯆꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯄꯥꯖꯤꯅ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯌꯦ ꯄꯄꯥꯖꯤꯁꯦ ꯑꯃꯨꯛ ꯕꯥꯏ ꯍꯥꯏ ꯑꯃꯨꯛ ꯍꯥꯏ ꯕꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯄꯄꯥꯖꯤꯅ ꯀꯩ ꯍꯥꯏꯕ ꯗꯤꯗꯤ ꯄ꯭ꯂꯤꯖ ꯔꯤꯄ꯭ꯂꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯇꯤꯖꯦꯅ ꯀꯀꯥꯒꯤ ꯏꯌꯔ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯀꯀꯥꯗꯤ 43 ꯆꯠꯂꯤꯀꯣ ꯍꯧꯖꯤꯛ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯇꯦꯜꯍꯩꯕ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯃꯤ ꯅꯠꯇ꯭ꯔꯣ ꯆꯦ ꯈꯨꯃꯟ ꯇꯦꯜꯍꯩꯕ ꯈꯨꯃꯟꯗꯤ ꯂꯩꯔꯝꯒꯅꯤ ꯃꯥ ꯈꯪꯕ꯭ꯔꯥ ꯄꯨꯁꯄꯥ ꯈꯨꯃꯟꯁꯦ ꯂꯩꯔꯝꯗꯣꯏꯅꯤ ꯃꯥ ꯂꯣꯠꯂꯒ ꯂꯩꯔꯝꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯥ ꯂꯩꯗꯤ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯏꯕ ꯄꯣꯟꯗ ꯂꯩꯔꯝꯗꯣꯏꯅꯦꯕ ꯃꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯗꯔ ꯇꯧꯅꯨ ꯃꯔꯛꯇ ꯅꯦꯠ ꯌꯥꯗꯕꯩ ꯑꯗꯥꯒꯤ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯩ ꯑꯦꯜꯕꯤ ꯐꯖꯅ ꯌꯥꯎꯗꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯗꯨꯅꯤꯀꯣ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯅꯕꯨ ꯂꯥꯛꯄ ꯅꯪꯅꯕꯨ ꯌꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯋꯦ ꯌꯥꯝꯅ ꯅꯅꯝꯃꯒ ꯑꯗꯒꯤ ꯗꯥꯕꯨꯡꯒꯗ ꯌꯥꯝꯅ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅꯁꯨ ꯌꯥꯝ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤꯗꯤ ꯇꯅꯨꯅ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯍꯥꯏ ꯑꯣꯀꯦ ꯇꯅꯨ ꯑꯣꯀꯦ ꯑꯗꯨꯗꯒꯤꯗꯤ ꯇꯅꯨꯅ ネットꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯕꯟꯗꯅꯥꯅ ꯆꯦꯆꯦ ꯕ꯭ꯂꯥꯎꯁ ꯑꯅꯧꯕ ꯀꯠꯇꯤꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯕꯟꯗꯅꯥ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯕ꯭ꯂꯥꯎꯁꯁꯦ ꯃꯌꯥꯝ ꯇꯨꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃ ꯇꯧꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈꯤꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯁꯤꯌꯣꯔ ꯁꯦꯝꯃꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯇꯅꯨꯅ ꯈꯨꯃꯟ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟ ꯂꯩꯇꯦꯌꯦ ꯏꯅꯝꯃ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯂꯩ ꯍꯥꯏꯕꯅꯦ ꯍꯥꯏ ꯑꯣ ꯃꯥ ꯂꯝꯕꯤꯗ ꯂꯩꯔꯤꯔꯣ
ꯑꯗꯩ ꯇꯅꯨꯅ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯆꯟꯅ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯍꯥꯏ ꯃꯆꯟ ꯄꯨꯡ 11ꯗ ꯂꯣꯏꯗꯣꯏꯅꯦ ꯑꯗꯩꯗꯤ ꯇꯅꯨꯅ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯣꯀꯦꯇꯅꯨ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯔꯖꯤꯠ ꯋꯥꯡꯅ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯍꯦꯟꯁꯅꯥ ꯍꯥꯏ ꯃꯥꯜꯂꯦ ꯊꯣꯏꯍꯦꯟꯁꯅꯥ ꯍꯥꯏꯔꯒ ꯆꯪꯉꯦ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯑꯅꯨ ꯑꯩꯒꯤ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯀꯣꯃꯦꯟ ꯑꯅꯤꯔꯛ ꯑꯣꯏꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯍꯦꯟꯁꯅꯥ ꯅꯣꯏ ꯂꯥꯏꯚ ꯇꯥꯗ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯍꯦꯟꯁꯅꯥ ꯇꯨꯠ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯊꯥꯗꯦ ꯃꯤꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯧꯔꯛꯀꯅꯨ ꯑꯃꯔ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯄꯄꯥꯅ ꯗꯤꯗꯤ ꯁꯣꯔꯤ ꯐꯣꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯕꯠ ꯑꯥꯏ ꯑꯦꯒꯦꯟ ꯖꯣꯏꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯤꯖꯦꯅ ꯅꯦꯅꯦ ꯀꯀꯥꯗ ꯂꯥꯛꯑꯣ ꯍꯥꯏꯔ ꯑꯗꯒꯤꯗꯤ ꯄꯄꯥꯖꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯨ ꯑꯃꯔꯅ ꯀꯩ ꯍꯥꯏꯕ ꯊꯣꯏꯍꯦꯟꯁꯅꯥ ꯅꯪ ꯃꯤꯡ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯧꯔꯤꯁꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏ ꯊꯣꯏꯍꯦꯟꯁꯅꯥ ꯌꯥꯎꯗꯤꯌꯦ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯤꯗ ꯊꯣꯏꯕꯤꯁꯅꯥꯅꯗꯤ ꯌꯥꯎꯋꯦ ꯊꯣꯏꯍꯦꯟꯁꯅꯥꯅꯗꯤ ꯌꯥꯎꯗꯦꯀꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯨꯁꯨꯛ ꯃꯨꯔꯤꯁꯦ ꯀꯔꯤꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯁꯤꯕꯨ ꯃꯨꯁꯨꯛ ꯃꯨꯈ꯭ꯔꯦꯕ ꯉꯁꯤꯁꯦ ꯑꯩ ꯏꯆꯥꯊꯣꯏꯕꯤ ꯇꯨꯝꯈꯔꯦ ꯑꯩ ꯊꯣꯏꯍꯦꯟꯁꯅꯥ ꯀꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯒꯤ ꯇꯤꯖꯦꯅ ꯊꯣꯏꯍꯦꯟꯕꯗꯤ ꯌꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯤꯝꯔꯟꯅ ꯑꯣꯏ ꯇꯅꯨꯅꯤ ꯇꯅꯨ ꯑꯥꯏꯗꯤꯗꯣ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯑꯅꯨ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯀꯣꯟꯅ ꯎꯅꯁꯤꯀꯣ ꯑꯣꯀꯦ ꯁꯤꯝꯔꯟ ꯇꯅꯨ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔꯁꯦ ꯑꯩ ꯈꯪꯕꯅꯦ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯣꯕꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯨꯗꯦꯗ ꯌꯥꯝꯅ ꯐꯖꯩꯗ ꯃꯨꯗꯦꯗ ꯃꯨꯕꯅꯦ ꯑꯩꯁꯦ ꯌꯥꯝ ꯃꯨꯕꯅꯦ ꯑꯩꯁꯦ ꯉꯧꯗꯦꯕꯀꯣ ꯑꯃꯔꯖꯤꯠꯅ ꯀꯩ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯂꯥꯛꯑꯦ ꯈꯨꯃꯟꯅ ꯀꯛꯄ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ ꯈꯨꯃꯟ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯣ ꯍꯥꯏꯅ ꯈꯨꯃꯟ ꯂꯩꯖꯔꯨꯕ ꯀꯛꯈ꯭ꯔꯦ ꯃꯥꯅ ꯄꯨꯁꯄꯥꯅ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯗꯦ ꯆꯦ ꯑꯅꯨꯗ ꯍꯥꯏ ꯄꯨꯁꯄꯥꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯁꯦꯡꯕꯀꯤꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤꯗꯤ ꯒꯤꯠ CS ꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯑꯣꯏꯔꯦ ꯑꯗꯨꯒꯗꯤ ꯑꯕꯦꯝ ꯑꯣꯏꯅꯥꯝꯅ ꯃꯨꯛꯕꯥꯡꯗꯣ ꯍꯥꯎꯕꯔꯣ ꯍꯥꯎꯋꯦ ꯑꯗꯒꯤꯗꯤ ꯁꯅꯥꯎ ꯁꯤꯝꯔꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯆꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥ ꯑꯩꯈꯣꯏ ꯗꯥꯅ ꯀ꯭ꯋꯥ ꯃꯔꯨꯗꯣ ꯀꯃꯥꯏꯅ ꯊꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯤꯖꯦꯅ ꯅꯦꯅꯦ ꯑꯅꯨ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯇꯤꯖꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯩꯕ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔꯖꯤꯠꯇ ꯀꯀꯥꯏꯗꯣ ꯀꯩꯒꯤꯅꯣ ꯑꯃꯔꯖꯤꯠꯇꯣ ꯀꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯩ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯈꯪꯗꯦ ꯀꯛꯄꯗꯨꯗ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯑꯗꯒꯤ ꯕꯟꯗꯅꯥꯅ ꯆꯦꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯕꯟꯗꯅꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯆꯦꯆꯦ ꯑꯅꯨ ꯑꯩꯗꯤ ꯑꯦꯁꯤ ꯀꯩꯅꯣ ꯑꯦꯀꯥꯎꯟ 10ꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯅꯤꯀꯣ ꯅꯪ ꯑꯦꯀꯥꯎꯟ 10 ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯑꯗꯒꯤꯗꯤ ꯁꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯎꯈ꯭ꯔꯨꯜꯗ ꯀꯣꯏꯕ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ
ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯁꯤꯃꯔ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯀꯣ ꯑꯗꯣ ꯎꯈ꯭ꯔꯨꯜ ꯀꯥꯏꯁꯦ ꯂꯥꯛꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯨ ꯇꯧꯔꯤꯕꯅꯤꯅ ꯀꯣꯟꯅ ꯂꯥꯛꯄꯗꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯤ ꯂꯥꯛꯀꯅꯦꯕꯀꯣ ꯂꯥꯛꯄ ꯀꯥꯟꯗ ꯂꯥꯛꯀꯦ ꯎꯈ꯭ꯔꯨꯜꯗ ꯀꯣꯏꯔꯛꯇꯣꯏꯅꯦ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜꯁꯦ ꯀꯌꯥꯝ ꯂꯥꯞꯀꯅꯤ ꯁꯤꯝꯔꯥ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜꯁꯦ ꯀꯌꯥꯝ ꯂꯥꯞꯀꯅꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛ ꯂꯥꯞꯅꯒꯅꯤ ꯑꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯕꯥꯏ ꯍꯥꯏ ꯕꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯆꯦ ꯑꯅꯨ ꯂꯩ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯍꯦꯟꯕꯅ ꯕꯕꯥꯏ ꯇꯤꯖꯦ ꯒꯦꯃꯔ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯦꯀꯥꯎꯟ 1,000,000ꯃꯨꯛ ꯄꯥꯏꯕꯅꯦ ꯑꯩꯉꯣꯟꯗ ꯏꯆꯦꯃꯨꯛ ꯀꯧ ꯃꯤꯡ ꯑꯃꯨꯛ ꯀꯧ ꯌꯥꯝ ꯐꯕꯅꯦ ꯃꯥꯁꯨ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯅꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯃꯔꯖꯤꯠ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯃꯔꯖꯤꯠꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯃꯔꯖꯤꯠꯁꯨ ꯃꯌꯥꯝ ꯑꯩꯗꯤ ꯋꯥꯔꯧꯕ ꯂꯩꯔꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯥꯏ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯟꯕꯨ ꯀꯩꯒꯤ ꯋꯥꯔꯧꯅꯗꯣꯏꯅꯣ ꯑꯝꯇ ꯋꯥꯔꯧꯅꯔꯣꯏꯀꯣ ꯋꯥꯔꯧꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯋꯥꯔꯧꯒꯗꯕ ꯃꯔꯝ ꯍꯥꯏꯗꯤ ꯋꯥꯔꯧꯒꯗꯕ ꯋꯥ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯇꯧꯔꯒꯗꯤ ꯋꯥꯔꯧꯅꯗꯣꯏꯅꯤꯀꯣ ꯋꯥꯔꯧꯒꯗꯕ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯆꯦ ꯖꯤꯔꯤꯗꯩꯅꯤ ꯍꯥꯏ ꯖꯤꯔꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯌꯥꯝ ꯂꯥꯞꯅꯗꯦꯅꯦ ꯑꯃꯔꯖꯤ ꯖꯤꯔꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅꯗꯦꯀꯣ ꯑꯗꯒꯤꯗꯤ ꯍꯥꯕꯤꯕ ꯃꯣꯏꯅꯥꯝ ꯀꯛꯈ꯭ꯔꯕꯣ ꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯛꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯑꯣꯏꯅ ꯁꯣꯔꯤ ꯍꯥꯏꯔꯒꯦ ꯁꯣꯏꯕꯒꯤꯅꯦ ꯍꯥꯏꯕꯅꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥ ꯑꯗꯣ ꯃꯥ ꯀꯅꯥꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯗꯣ ꯃꯥ ꯀꯅꯥꯅꯣ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯅꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯇꯦꯜꯍꯩ ꯊꯣꯏꯍꯦꯟꯕꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯑꯅꯨ ꯕꯤꯛ ꯐꯦꯟ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯣꯏꯍꯦꯟꯕ ꯊꯦꯡꯀ꯭ꯌꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯊꯣꯏꯍꯦꯟꯕ ꯏꯝꯐꯥꯜꯗ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯏꯔꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯔꯥꯡꯗꯣ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯒꯤ ꯁꯣꯁꯣꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯏꯆꯦꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯃꯔꯖꯤꯠꯅ ꯆꯦ ꯑꯅꯨ ꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯗꯤ ꯃꯆꯤꯡ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯑꯩꯒꯤ ꯃꯆꯤꯡ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯗꯦꯕꯤꯁꯅꯥꯅ ꯏꯅꯝꯃ ꯇꯦꯜꯍꯩꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯅꯝꯃ ꯇꯦꯜꯍꯩꯕ ꯂꯥꯛꯇ꯭ꯔꯤ ꯀꯥꯏꯗꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯦꯜꯍꯩꯕ ꯅꯠꯇꯦ ꯑꯩꯅ ꯀꯧꯏꯗꯣ ꯁꯣꯏꯈ꯭ꯔꯤꯕ ꯑꯗꯩ ꯈꯨꯄꯨꯋꯥ ꯂꯥꯛꯑꯦ ꯏꯇꯩꯃ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯈꯨꯔꯄꯨꯋꯥ ꯆꯥꯛ ꯆꯥꯔꯕꯣ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯅ ꯈꯠꯅꯕꯒꯤ ꯂꯥꯏꯐ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏ ꯈꯠꯅꯔꯣꯏꯗ ꯀꯩꯒꯤ ꯈꯠꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟꯕꯨ ꯀꯩ ꯈꯠꯅꯗꯣꯏꯅꯣꯀꯣ ꯑꯇꯣꯞꯄꯁꯨ ꯌꯥꯎꯗꯕꯁꯤꯕꯨ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯉꯦ ꯁꯥꯎꯅꯣ ꯀꯩꯅꯣꯗ ꯈꯪꯉꯦ ꯁꯥꯎꯅꯣ ꯑꯗꯣ ꯃꯃꯤꯠ ꯌꯥꯝ ꯑꯣꯟꯗꯕꯅꯦ ꯑꯁꯨꯝ ꯁꯣꯏꯔꯒ ꯂꯩꯔꯕꯅꯦ ꯊꯑꯣꯏ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯑꯗꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯒꯅꯦꯕ ꯁꯣꯏꯈꯤꯕꯗꯣ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯁꯤꯡꯖꯃꯩꯗ ꯃꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯂꯣꯏꯔꯝꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯋꯥꯔꯤ ꯂꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯔꯄꯨꯋꯥꯅ ꯆꯥꯔꯦ ꯍꯥꯏ ꯀꯩꯅꯪ ꯆꯥꯒꯦ ꯈꯨꯔꯄꯨꯋꯥ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥ ꯑꯗꯣ ꯃꯥꯒꯤ ꯃꯤꯡ ꯀꯩꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯨꯅꯤꯕ ꯍꯥꯏ ꯕꯨꯡꯒꯤ ꯊꯣꯛ ꯊꯈꯣꯏꯗ ꯂꯥꯛꯑꯦ ꯄꯨꯁꯄꯥ ꯀꯤꯝ ꯀꯩꯅꯣ ꯀꯤꯝ ꯀꯥꯎꯗꯣ ꯀꯣꯝ ꯀ꯭ꯋꯥꯗꯣ ꯌꯥꯎꯔꯛꯄ ꯌꯥꯕ ꯃꯤ
ꯂꯩꯔꯗꯤ ꯄꯤꯔꯛꯀꯦ ꯌꯥꯎꯔꯛꯄ ꯌꯥꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯌꯧꯔꯛꯄ ꯌꯥꯕ ꯃꯤ ꯂꯩꯔꯗꯤ ꯄꯤꯔꯛꯀꯦ ꯍꯥꯏꯌꯦ ꯄꯨꯁꯄꯥ ꯑꯩꯈꯣꯏꯗꯥꯅ ꯅꯪꯒꯤ ꯀꯣꯡꯀ꯭ꯋꯥꯗꯣ ꯃꯤꯉꯣꯟꯗ ꯄꯤꯔꯛꯄ ꯌꯥꯕ ꯃꯤ ꯊꯤꯔꯒ ꯀꯩꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯤꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯈꯨꯜꯄꯨꯋꯥꯅ ꯄꯤꯛ ꯍꯥꯏꯌꯦ ꯄꯤꯛ ꯌꯥꯝ ꯆꯥꯅꯣ ꯈꯨꯜꯄꯨꯋꯥ ꯄꯤꯛ ꯌꯥꯝ ꯆꯥꯔꯗꯤ ꯄꯤꯛ ꯃꯥꯜꯂꯅꯤ ꯍꯥꯏꯕ ꯅꯣꯏꯕꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯕꯦꯠ ꯀꯣꯃꯦꯟꯁ ꯑꯃ ꯌꯥꯎꯒꯤꯕꯅꯦ ꯑꯗꯨ ꯀꯛꯀꯦ ꯇꯧꯕꯗ ꯁꯣꯏꯕꯅꯦ ꯍꯥꯏ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯑꯁꯦꯡꯕꯔꯣ ꯏꯇꯩ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯁꯦꯡꯕꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯁꯄꯥ ꯈꯪꯕ꯭ꯔꯥ ꯄꯣꯠ ꯄꯤꯕꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝ ꯆꯠꯇ꯭ꯔꯃꯤꯅꯅꯦ ꯃꯊꯛꯇ ꯄꯥꯏꯔꯃꯤꯅꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏꯕ ꯄꯣꯠ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯁꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯄꯤꯕ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤꯅꯦ ꯃꯈꯥꯗ ꯆꯠꯄ ꯌꯥꯗ꯭ꯔꯃꯤꯅꯅꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯕ ꯑꯗꯒꯤ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛꯅ ꯀꯩꯕ ꯑꯩ ꯀ꯭ꯋꯥ ꯆꯥ ꯉꯝꯗꯅ ꯂꯩꯔꯦꯕ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯄꯤꯔꯛꯑꯗꯤ ꯃꯅꯥꯁꯨ ꯌꯥꯎꯅ ꯄꯤꯔꯛꯎꯀꯣ ꯍꯥꯏ ꯍꯣꯏꯌꯦ ꯀꯩꯒꯨꯝꯕ ꯃꯤ ꯐꯪꯅꯔꯗꯤ ꯁꯤꯌꯣꯔ ꯄꯤꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯁꯣꯅꯥꯎꯅ ꯏꯆꯦꯁꯦ ꯄꯨꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯄꯨꯟꯕ ꯍꯥꯏꯔ ꯀꯩꯅꯣ ꯃꯥꯜꯂꯦ ꯄꯨꯟꯕ ꯍꯥꯏꯗꯤ ꯑꯣ ꯑꯠꯆꯥ ꯄꯨꯟꯕ ꯍꯥꯏꯗꯤ ꯇꯤꯟꯅꯕꯗꯣꯀꯣ ꯃꯥꯜꯂꯦ ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩꯌꯦ ꯀꯥꯏꯗꯩꯅꯣꯍꯦ ꯔꯥꯁꯤꯒ ꯍꯥꯏꯔꯗꯅ ꯀꯗꯥꯏꯗ ꯔꯥꯁꯤꯒ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯏꯀꯪ ꯀꯪꯕꯅꯦ ꯑꯩꯁꯦ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥ ꯂꯥꯏꯐꯇ ꯑꯩ ꯌꯥꯎꯍꯟꯕ ꯃꯌꯥꯝ ꯂꯩ ꯀꯩ ꯍꯥꯏꯕ ꯌꯦꯛꯅꯕ ꯂꯥꯏꯐꯇ ꯑꯩ ꯌꯦꯛꯅꯕ ꯃꯌꯥꯝ ꯂꯩ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯒꯠꯄ ꯍꯧꯔꯦ ꯃꯤ ꯊꯥꯗꯣꯛꯑꯒꯦ ꯑꯥꯏꯗꯤ ꯂꯣꯠꯂꯒꯦ ꯃꯤ ꯍꯧꯕ ꯈꯔ ꯂꯩꯔꯦ ꯈꯪꯉꯛꯈꯤꯁꯅꯨ ꯍꯥꯏ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩꯅꯣ ꯑꯃꯔꯖꯤꯠ ꯇꯧꯅꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯈꯠꯅꯕ ꯌꯥꯗꯦ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯅꯣꯏꯕꯨ ꯑꯩꯈꯣꯏꯁꯦ ꯈꯠꯅꯕ ꯌꯥꯗꯦꯅꯦ ꯃꯤꯅꯅꯦ ꯑꯩꯈꯣꯏꯅ ꯈꯠꯅꯔꯒꯗꯤꯀꯣ ꯃꯤꯅꯅꯦ ꯑꯗꯨꯝ ꯉꯝꯈꯤꯕ ꯇꯥꯕ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯟꯅꯀꯣ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯉꯝꯃꯣꯏꯕꯀꯣ ꯑꯗꯩ ꯄꯨꯁꯄꯥꯅ ꯑꯩ ꯆꯥꯛ ꯍꯪꯉꯨ ꯀꯩꯅꯣ ꯑꯩ ꯆꯥꯛ ꯍꯪꯒꯅꯨꯀꯣ ꯏꯇꯩ ꯃꯤꯁꯧ ꯀꯩꯕ ꯆꯪꯖꯅꯤ ꯍꯥꯏꯌꯦ ꯑꯩ ꯆꯥꯛꯍꯟꯒꯅꯨꯀꯣ ꯏꯇꯩ ꯃꯤꯁꯧ ꯆꯪꯖꯅꯤ ꯍꯥꯏꯌꯦ ꯑꯗ ꯑꯩꯗꯤ ꯀꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯑꯃꯁꯨꯡ ꯀꯩꯕ ꯅꯕꯥꯅꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯂꯥꯏꯚ ꯇꯧꯕ ꯃꯤ ꯌꯥꯝꯃꯣꯏꯀꯣ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯑꯃꯁꯨꯡ ꯅꯕꯥꯅꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯂꯥꯏꯚ ꯇꯧꯕ ꯃꯤ ꯌꯥꯝꯃꯣꯏꯀꯣ ꯀꯩ ꯍꯥꯏꯅꯣ ꯈꯨꯜꯄꯨꯋꯥ ꯅꯪ ꯍꯥꯏꯁꯦ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯗꯦ ꯑꯩ ꯅꯣꯏ ꯁꯦꯡꯗꯣꯛꯅꯔꯣ ꯑꯩ ꯅꯣꯏ ꯄꯥꯎꯃꯤ ꯅꯠꯇꯦ ꯉꯝꯖꯗ꯭ꯔꯦ ꯅꯣꯏ ꯍꯥꯏꯅꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯑꯃꯔꯖꯤꯠ ꯅꯪ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ ꯁꯥꯎꯅꯣ ꯑꯗꯨꯅꯦꯅꯦ ꯑꯃꯔꯖꯤꯠ ꯁꯥꯎꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯇꯅꯨꯅ ꯈꯨꯃꯟ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟꯁꯦ ꯃꯃꯤꯠ ꯌꯥꯝ ꯑꯣꯟꯗꯦꯗ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯋꯦ ꯀꯩꯅꯣ ꯚꯥꯞꯀ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯇꯥꯅꯤ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯇꯥꯅꯤ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯅꯦꯅꯦ ꯀꯀꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯊꯣꯏꯍꯦꯟꯕ ꯀꯀꯥꯗꯣ ꯊꯕꯛ ꯈꯇꯪ ꯀꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯀꯥ ꯑꯃꯨꯛ ꯆꯪꯉꯛꯀꯅꯤꯀꯣ ꯃꯥ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕꯤꯌꯨꯀꯣ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏ ꯍꯤꯔꯣꯗ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏ ꯑꯃꯔꯖꯤꯠꯅ ꯑꯩ ꯌꯦꯛꯅꯕ ꯃꯤ ꯈꯔ ꯂꯩ ꯍꯥꯏ ꯐꯣꯡꯅ ꯊꯣꯛꯄ ꯉꯝꯗꯕ ꯏꯀꯥꯏꯅ ꯑꯩꯍꯥꯛꯅ ꯊꯤꯒꯠꯂꯤ ꯍꯥꯏꯌꯦꯀꯣ
ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯛꯅꯕ ꯂꯩꯅꯔꯤꯅꯣ ꯌꯦꯛꯅꯕ ꯊꯝꯕ ꯐꯠꯇꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯦꯠ ꯃꯥꯅꯦ ꯍꯥꯏꯕ ꯍꯦꯠ ꯃꯥꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯅꯣ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯣꯏꯅꯣ ꯌꯥꯔꯦ ꯁꯥꯎꯕ ꯐꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯨꯗꯤ ꯁꯣꯔꯤ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯃꯖꯤꯅ ꯏꯆꯦ ꯄꯨꯁꯄꯥ ꯑꯩ ꯁꯥꯎꯖꯗꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯃꯥꯗꯤ ꯏꯇꯩꯃ ꯀꯩꯅꯣ ꯏꯇꯩꯃ ꯇꯥꯃꯣ ꯃꯥꯗꯤ ꯉꯁꯤꯗꯤ ꯎꯗꯦꯀꯣ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦꯀꯣ ꯍꯥꯏ ꯇꯥꯃꯣ ꯋꯥꯕ ꯅꯠꯇꯦ ꯇꯥꯃꯣ ꯊꯕꯛ ꯇꯧꯔꯤꯌꯦ ꯈꯨꯜꯄꯨꯋꯥ ꯃꯥ ꯊꯕꯛ ꯁꯨꯔꯤꯕꯀꯣ ꯑꯗꯨꯒꯤꯅꯦ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯑꯗꯨꯒꯤꯅꯦ ꯑꯃꯔꯖꯤꯠꯅ ꯁꯥꯎꯗꯦꯗ ꯊꯣꯏꯍꯦꯟꯁꯅꯥ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯤꯡꯗꯨꯗꯅꯦ ꯑꯩꯅ ꯀꯥꯔꯛꯇꯣꯔꯦ ꯅꯪ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒꯤꯗꯤ ꯄꯨꯁꯄꯥꯅ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ SMS ꯇꯣ ꯑꯩꯒꯤꯗꯤ ꯀꯅꯥꯝ ꯈꯠꯅꯕ ꯍꯧꯖꯔꯛꯑꯣꯏ ꯅꯪꯉꯣꯟꯗ ꯑꯩꯗꯤ ꯀꯔꯤꯝ ꯈꯠꯅꯕ ꯍꯧꯖꯔꯛꯑꯣꯏ ꯅꯪꯉꯣꯟꯗ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯆꯦ ꯑꯅꯨ ꯑꯩꯅ ꯊꯝꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯠꯅꯍꯧꯕꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯩꯒꯤ ꯈꯠꯅꯕ ꯍꯧꯅꯗꯣꯏꯅꯣꯕ ꯈꯠꯅꯕ ꯀꯩꯒꯤ ꯍꯧꯗꯣꯏꯅꯣ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯅꯩꯁꯤꯕꯣ ꯑꯗꯨꯗꯒꯤꯗꯤ ꯉꯥꯉꯣꯝ ꯊꯥꯡꯃꯩꯕꯟꯅ ꯑꯇꯩꯒꯤꯗꯤ ꯅꯦꯠ ꯀꯌꯥ ꯀꯩ ꯍꯥꯏꯅꯣ ꯑꯇꯩꯒꯤꯗꯤ ꯅꯦꯠ ꯀꯌꯥ ꯀꯥꯟꯅꯗꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯖꯤꯠꯅ ꯈꯪꯗꯦ ꯑꯩꯗꯤ ꯊꯣꯏꯍꯦꯟꯁꯅꯥ ꯀꯧꯔꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯗ ꯊꯣꯏꯍꯦꯟꯁꯅꯥ ꯀꯧꯔ ꯂꯩꯔꯦꯕ ꯑꯃꯔꯖꯤꯠꯁꯤꯅ ꯑꯗꯒꯤ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯂꯚ ꯌꯨ ꯇꯨ ꯑꯗꯒꯤꯗꯤ ꯁꯣꯁꯣꯅꯥꯎꯅ ꯏꯆꯦꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯅꯝꯕꯔ ꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯂꯤꯖ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯣꯁꯣꯅꯥ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯆꯪꯉꯣ ꯑꯦꯐꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯦꯐꯕꯤꯗ ꯑꯩꯒꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯑꯗꯨꯒ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯍꯥꯏꯔꯛꯑꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯗꯩ ꯑꯃꯔꯖꯤꯠꯅ ꯏꯆꯦ ꯈꯨꯜꯄꯨꯋꯥ ꯑꯗꯨꯅꯦ ꯑꯩ ꯂꯥꯏꯐꯁꯤꯒꯗꯤꯅꯦ ꯅꯝꯕꯔ ꯄꯤꯕ ꯌꯥꯔꯣꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯅꯤꯡꯗꯕ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯁꯨ ꯑꯣꯏꯈꯤꯅꯤꯅꯀꯣ ꯅꯝꯕꯔꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯗꯨꯗꯨꯅ ꯅꯪ ꯑꯦꯐꯕꯤꯗꯆꯪꯉꯣ ꯑꯃꯔꯖꯤꯠꯅ ꯏꯆꯦ ꯄꯨꯁꯄꯥ ꯍꯣꯏ ꯍꯥ ꯃꯧ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯏꯅꯤ ꯍꯥꯏ ꯃꯧ ꯑꯣꯏꯗ꯭ꯔꯤꯌꯦ ꯑꯃꯔꯖꯤꯠ ꯄꯨꯁꯄꯥꯗꯤ ꯂꯩꯁꯥꯕꯤꯅꯤ ꯃꯧ ꯅꯠꯇꯦꯀꯣ ꯑꯗꯒꯤꯗꯤ ꯅꯥꯎꯇꯣꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯑꯟꯖꯅꯥꯅ ꯏꯅꯝꯃ ꯁꯣꯅꯥꯏ ꯀꯩꯒꯤꯅꯣ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ ꯑꯟꯖꯅꯥ ꯄꯨꯁꯄꯥꯅ ꯀꯅꯥꯅꯣ ꯃꯧꯁꯦ ꯍꯥꯏ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯔꯛꯏꯁꯦ ꯅꯪꯁꯦ ꯃꯧ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯑꯃꯔꯖꯤꯠꯅ ꯆꯦ ꯄꯨꯁꯄꯥ ꯅꯪ ꯍꯥꯏꯔ ꯅꯣꯛꯈꯔꯦ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯑꯩꯗꯤ ꯃꯧ ꯅꯠꯇꯦꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯀꯣꯔꯧ ꯉꯥꯟꯕ ꯍꯦꯜꯂꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥ ꯁꯣꯔꯤ ꯆꯦ ꯄꯨꯁꯄꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔ ꯅꯪ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯒꯣ ꯑꯣꯏꯔꯝꯃꯗꯤ ꯆꯩ ꯐꯖꯅ ꯆꯥꯅꯤ ꯅꯪꯒꯤ ꯃꯆꯤꯡꯗꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯆꯦꯆꯦ ꯑꯩꯁꯦ ꯃꯧꯅꯤ ꯍꯥꯏꯈꯔꯦ ꯍꯥꯏ ꯀꯞꯈꯔꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯃꯧꯅꯤꯒ ꯍꯥꯏꯕꯤꯈꯔꯦ ꯇꯧꯔꯤꯁꯦ ꯑꯃꯔꯖꯤꯠꯅ ꯑꯗꯩꯗꯤ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯅꯪ ꯑꯦꯐꯕꯤ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯑꯩ ꯑꯦꯐꯕꯤ ꯑꯦꯀꯥꯎꯟꯗ ꯀꯩꯅꯣ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯈꯨꯜꯄꯨꯋꯥꯅ ꯌꯦꯡꯒꯦ ꯑꯦꯐꯕꯤ ꯑꯦꯀꯥꯎꯟꯗꯣ ꯍꯥꯏ ꯑꯣꯀꯦ ꯌꯦꯡꯉꯣ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯍꯦꯟꯁꯅꯥ ꯍꯣꯏ ꯐꯨꯔꯣ ꯍꯥꯏ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯤ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯑꯗꯒꯤ ꯑꯦꯅꯥꯇꯣꯟꯅ ꯅꯤꯅꯦ ꯉꯁꯤꯁꯦ ꯔꯥꯁꯤ ꯌꯥꯝ ꯂꯩꯀꯣ ꯍꯥꯏ ꯀꯥꯏꯗꯩ ꯔꯥꯁꯤꯅꯣꯅꯦ ꯏꯕꯦꯝꯃ ꯔꯥꯁꯤꯒ ꯂꯩꯕ ꯅꯠꯇꯦꯗ ꯑꯃꯔꯖꯤꯠꯅ ꯊꯣꯏꯍꯦꯟꯁꯅꯥ ꯀꯩ ꯍꯥꯏꯕ ꯀꯞꯆꯦꯠꯄꯤ ꯀꯞꯆꯦꯠꯄꯤꯒ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯛꯂꯤꯅꯦ ꯏꯕꯨꯡꯉꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯍꯥꯏ ꯑꯗꯩ ꯑꯃꯔꯖꯤꯠꯅ ꯆꯦꯅꯨ ꯑꯩꯒꯤ ꯑꯦꯐꯕꯤꯗ ꯐ꯭ꯔꯦꯟ ꯂꯩ ꯍꯥꯏ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯂꯩꯅꯕ꯭ꯔꯥ ꯑꯩ ꯈꯪꯗꯦꯌꯦ ꯑꯃꯔꯖꯤꯠ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯦꯟ ꯂꯩꯅꯈ꯭ꯔꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ
ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯄ꯭ꯂꯤꯖ ꯑꯗꯨꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯆꯦ ꯄꯨꯁꯄꯥ ꯅꯣꯏ ꯍꯤꯔꯣ ꯗꯤ ꯂꯥꯛꯇ꯭ꯔꯣ ꯍꯥꯏꯗ ꯏꯟꯗꯤꯔꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯏꯟꯗꯤꯔꯥ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯅꯪꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯀꯅꯥꯅꯣ 이때마 ꯅꯪꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯀꯅꯥꯅꯣ 이자누피 ꯇꯨꯝꯃꯤꯗꯨ 이자누피가 tumꯈꯔꯦ 이자누피 tumꯈꯔꯦ ꯑꯗꯩꯗꯤ ꯆꯦꯅꯨ ꯂꯩꯌꯦꯅ ꯍꯥꯏꯅꯨ ꯏꯌꯦ ꯑꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒꯤꯅꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯟꯁꯅꯥ ꯚꯨꯠ ꯃꯥꯟꯕꯤ ꯏꯟꯗꯤꯔꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯟꯗꯤꯔꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔ ꯏꯕꯨꯡꯉꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯣ ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯖꯣꯀꯔ ꯒꯦꯃꯔꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯅꯨꯈꯨꯃꯟ ꯀꯧꯋꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯌꯥꯝꯅ ꯐꯖꯩꯀꯣ ꯍꯥꯏꯌꯦ ꯈꯨꯜꯄꯨꯋꯥ ꯀꯩꯗꯅꯣ ꯐꯖꯩ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯎ ꯚꯨꯠ ꯃꯥꯟꯕꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯀꯩ ꯍꯥꯏꯕ ꯁꯥꯎꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥ ꯀꯩ ꯍꯥꯏꯕ ꯍꯧꯔꯕ ꯑꯃꯨꯛ ꯍꯣꯏ ꯁꯦꯝꯕꯤꯒꯦ ꯊꯥꯔꯒꯨ ꯊꯣꯏꯍꯦꯟꯁꯅꯥ ꯍꯥꯏꯔꯗꯤ ꯈꯨꯜꯄꯨꯋꯥꯅ ꯁꯥꯎꯒꯅꯨꯀꯣ ꯍꯥꯏ ꯈꯨꯜꯄꯨꯋꯥ ꯀꯅꯥꯗꯅꯣ ꯅꯪ ꯁꯥꯎꯒꯅꯨ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣꯔꯦꯟ ꯊꯥꯔꯛꯀꯦ ꯏꯁꯩꯒ ꯐꯣꯇꯣꯒ ꯍꯌꯦꯡ ꯄꯤꯔꯛꯑꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯍꯦꯔꯣꯒ ꯄꯣꯛꯇ꯭ꯔꯤ ꯄꯨꯁꯄꯥꯒꯤ ꯍꯦꯔꯣ ꯄꯣꯛꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥ ꯊꯣꯏꯁꯅꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯅꯣꯛꯈꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯕ ꯇꯦꯡꯕꯤꯖꯝ ꯀꯔꯤ ꯍꯥꯏꯕ ꯃꯔꯥꯝꯕꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯃꯊꯦꯜ ꯍꯥꯏ ꯉꯁꯤꯗꯤ ꯆꯧꯃꯤꯟ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯁꯣꯅꯨꯁꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟꯗꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯁꯣꯟꯁꯅꯥꯎ ꯑꯗꯒꯤ ꯖꯣꯀꯔꯅ ꯍꯥꯏꯕ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯑꯗꯒꯤꯗꯤ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟ ꯑꯃꯔꯖꯤꯠ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯕꯨꯡꯅ ꯑꯅꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯗꯤꯌꯔ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯍꯦꯟꯁꯅꯥ ꯑꯩꯅ ꯄꯤꯗꯣꯏꯔꯥ ꯅꯪ ꯄꯤꯗꯣꯏꯔꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯑꯩ ꯀꯞꯅꯤꯡꯉꯦ ꯍꯥꯏ ꯀꯞꯀꯅꯣ ꯀꯩ ꯀꯞꯇꯣꯏꯅꯣ ꯈꯨꯜꯄꯨꯋꯥ ꯑꯗꯒꯤꯗꯤ ꯀꯤꯡꯇꯟ ꯐꯤꯂꯦꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯒꯤꯗꯤ ꯕꯋꯤꯂꯤꯟ ꯀꯤꯄꯦꯡꯅ ꯀꯩꯅꯣ ꯃꯪꯐꯥꯔꯣ ꯃꯪꯐꯥꯔꯣ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥ ꯀꯩ ꯍꯥꯏꯕ ꯄꯥꯎꯈꯜꯂꯒꯦ ꯂꯣꯏꯔꯦ ꯄꯣꯛꯍꯜꯂꯒ ꯂꯣꯏꯔꯦ ꯀꯣ ꯀꯩꯅꯣ ꯍꯥꯏ ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩꯒ ꯐꯣꯇꯣꯒ ꯑꯩꯅ ꯄꯤꯔꯒꯦ ꯑꯗꯒꯤꯗꯤ ꯁꯦꯝꯃꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯏꯕꯨꯡꯉꯣ ꯉꯥꯎꯔꯛꯀꯅꯨ ꯍꯥꯏꯔꯦ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏ ꯈꯨꯜꯄꯨꯋꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣꯅꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯀꯣꯔꯧ ꯉꯥꯟꯕ ꯀꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ ꯂꯩꯔꯒ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯕꯦꯋꯤꯂꯤꯟꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤꯗꯤ ꯖꯣ ꯒꯦꯃꯔꯅ ꯏꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯏꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯤꯌꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥ ꯅꯣꯏ ꯁꯦꯝꯃꯒꯦ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯁꯦꯝꯃꯒꯦ ꯍꯥꯏꯕ ꯖꯣꯀꯔꯅ ꯏꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯏꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯤꯌꯦ ꯖꯣꯛ ꯑꯗꯨꯗꯒꯤꯗꯤ ꯅꯥꯇꯣꯟꯅ ꯅꯤꯅꯦꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯜꯂꯅ ꯏꯗꯣꯝꯆꯥ ꯊꯣꯛꯇꯣꯏꯅꯦ ꯑꯗꯣ ꯅꯤꯅꯦ ꯀꯧꯕꯅ ꯍꯩꯅꯔꯦ ꯍꯥꯏ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ
naton kaisum kaide ni ne kaurasu dosa kaurasu chiche kaurasu kaisum kaide ko na kauning ba kau ko kai ma kai ba leite adagi bung khoi dana mayam like tobiramo hai mayam please like tobiramo aduga mayam sida bungi thok tha haina siga ama sangai se so khoidagi channel ni ko khoidagi channel layeba ko bungi thok thak se khoidagi channel ni aduna mayam na support tawda bazar gadi please support tawsan biramu ko adagidi khulpuana kai haiba maitaiga aikhoi nagaga ichi inauni haiba chumbro asidi haina bani ko thaina mamangai dagi kainoga nagaga maitaiga se chinnauni akhoi yamna nungsinana chamin thaminadana ko yam nungsinana laiminana midi jamaina di haibani ko ado amarjina hai che puspa nang age kayano hai age ka hange amarji che kamai to izano thibisana na very good adu nidana mache na haiba inba yupani hai puspa na angang oiriye sahi kun hai angang oiriye sahi kun hai re adagi joge bana kai school da tamge hai akhoi sida akhoi sidagi khara chalaga ko english school ama leyeba ko aduga dum tamhalle yam lapna kadi tamhanre ko dagidi amarjina thoen sana tagat 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 laga mithai pijai थागत थागत लगा मिठाई पिजई दु तौनु हाय अमरसिना अदगी तबिजना ना पुष्पा दुदी अइना हले नंग आइना हायरे अदुगीदी कोरोंगान बना आराम बाई तेंगोल हाय ओके ओके कोरोंगान बा ब्रो से आराम बाई तेंगोल ओइ चंग ब्रो ओइ ब्रो अमरजी ओ आई ओ अꯩꯗꯒꯤ ama heli hai adagidi el ramesh singana hi nene hi hello ramesh hello welcome dagi khoida bungna naton nene kaurunu chiche kau harau bane harau na ba ai kaim kai de ko ngon ja ha kau do kaisum kai de koi da se farak tai se jengune de puspa na halle che thobisana hai che thobisana kai gare सिरेदा दे थेबिसना ना कायबा मिठाई नते हे थोमगे नंग मीना चॉकलेट पिज्जा रगा हाय दे पुष्पाना दा मर्जी हायगा नोखरे दे मर्जी ना थोयन सना पामजद्रे हाय दे थेबिसना ना कायबा नुंगाइदोरिदा चेका हायगरे नंग मसुने si chani ya nungthang utkare adai kulpuana itaima tamodo uninge ngasi hai hoi kulpua nga tak lai khoi dane thola ge ma thabak to khatang kan bai tawine bako thola ke kulpuana la o hayo ha hoi hai ge dagidi kulpuana please sai okay hai ge ko thibisana पामद्रसु वीडियो दी सेमक ओ अमरजीत है अदगिदी बेविलिन कायबा कोरोंगान बा नुंगाइब्रो है अदय खुलपुआना माबू ngaire है अमरजीना आई sak खुथी सिदा इबो नंग सोइरोय है अदगिदी बाविलिना मिसेस का खरे अदुगीदी कोरोंगान बना ब्रो है अदगिदी संगीता लाए संगीता ना ngasiदी कई मथेल चारगे है संगीता ngasiदी चौमिन ओइना चारे संगीता नंदी कइजां चारके थैबिसरा नोखरे दगी एल रमेश ना नेने चाक चारब्रो है औ चारे रमेश नंदी चारबो अमरजी ना पुष्पादा कहबा कई नंग हल्लिको है कई पुष्पा द कई ना नंग हल्लिको है लगी पोसमम लाए आई लाए चेनु है वेलकम पोसबम ngasai nang video calling tawna badang jahowdabado kyam nungaite khangbra number dong hatang nuga lainadabagina kyam nungaite khangbra ngarang na khoni number do pinaramba taragadi nang sure ngasi jawgodamne ba ado khoina sudu wakhan tahowdamnina ado hatang torom video calling torom dai dugadi ko number do leitabagi ja kana tahowdre ओके मथंगदा अमुक तौसिको खोय मैम पुनसे अमुक दे खोय दाबुंगना कोरोंगान बा
ꯀꯩ ꯍꯥꯏꯕ ꯑꯔꯥꯝꯕꯥꯏꯅ ꯌꯥꯏꯐꯔꯦ ꯀꯣꯔꯧ ꯉꯥꯟꯕ ꯑꯔꯥꯝꯕꯥꯏꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯅ. ꯑꯗꯒꯤ ꯑꯃꯔꯖꯤꯠꯅ ꯆꯦ ꯇꯣꯍꯦꯟꯁꯅꯥꯅ ꯑꯩꯗꯒꯤ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏ. ꯑꯗꯩ ꯀꯣꯔꯧ ꯉꯥꯟꯕꯅ ꯆꯦ ꯕ꯭ꯔꯗꯔ ꯊꯣꯏꯍꯦꯟꯕ ꯑꯦꯟ ꯄꯔꯁ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ. ꯄꯔꯁ ꯈꯪꯕ꯭ꯔꯥ ꯑꯁꯄꯔꯁꯂ ꯑꯁꯄꯔꯁꯇꯤ ꯈꯪꯉꯦ ꯀꯣꯔꯧ ꯉꯥꯟꯕ. ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ. ꯑꯗꯒꯤ ꯁꯟꯁꯅꯥꯎꯅ ꯏꯆꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯕꯅꯦ ꯑꯦꯛꯁꯦꯞ ꯇꯧꯕ ꯀꯥꯎꯈꯤꯅꯤꯀꯣ ꯍꯥꯏ. ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯑꯩ ꯍꯌꯦꯡ ꯇꯧꯔꯛꯀꯦꯀꯣ. ꯑꯗꯒꯤ ꯗꯥꯕꯨꯡꯅ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯀꯣꯔꯧ ꯉꯥꯟꯕꯔꯣ ꯅꯠꯇ꯭ꯔꯒ ꯁꯦꯝꯖꯤꯟꯅꯕ ꯑꯥꯏꯗꯤꯔꯣ ꯍꯥꯏ. ꯑꯗꯨꯒ ꯁꯟꯁꯅꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦ. ꯅꯪ ꯁꯤꯒꯤ ꯃꯤꯡꯁꯤꯒ ꯂꯩꯔꯤꯔꯥ ꯅꯪꯒꯤ FBꯗ ꯁꯤꯒꯤ ꯃꯤꯡꯁꯤꯒ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯡꯗ ꯂꯩꯔꯤꯔꯥ? ꯑꯩ ꯅꯤꯄꯥ ꯑꯃꯠꯇ ꯑꯦꯛꯁꯦꯞ ꯇꯧꯗꯦꯕꯀꯣ. ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯩ ꯅꯤꯄꯥ ꯑꯃꯐꯥꯎ ꯑꯦꯛꯁꯦꯞ ꯇꯧꯗꯦ. FBꯗ ꯆꯪꯉꯛꯄ ꯅꯤꯄꯥ ꯑꯃꯇ ꯑꯦꯛꯁꯦꯞ ꯇꯧꯗꯦ. ꯅꯤꯄꯥ ꯌꯥꯝ ꯆꯪꯉꯛꯑꯦꯕꯀோ. ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯈꯛꯇꯅꯦ ꯇꯧꯔꯤꯁꯦ, ꯅꯤꯄꯥꯗꯤ ꯇꯧꯗꯦꯕꯀோ. ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯁꯟꯁꯅꯥꯎ ꯍꯥꯏꯅ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯛꯑꯣ. ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ. ꯑꯗꯒꯤ ꯔꯣꯃꯦꯁꯅ ꯆꯥꯔꯦ ꯅꯦꯅꯦ ꯍꯥꯏꯌꯦ. ꯑꯗꯒꯤ ꯁꯪꯒꯤꯇꯥꯅ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯌꯦ. ꯀꯩꯅꯣ ꯇꯧꯔꯤꯔꯣ ꯁꯪꯒꯤꯇꯥ? ꯂꯥꯏꯍꯧ ꯍꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯂꯣꯛ ꯑꯔꯨꯝꯒ ꯇꯧꯔꯤꯖꯥꯠꯂꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯛꯏꯌꯦ. ꯑꯗꯒꯤ ꯅꯥꯇꯣꯟꯅ ꯅꯤꯅꯦ ꯅꯦꯠ 90 ꯂꯣꯏꯒꯔꯦ, ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯍꯥꯏ. ꯕꯥꯏ ꯅꯥꯇꯣꯟ, ꯕꯥꯏ ꯒꯨꯗ ꯅꯥꯏꯠ. ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ. ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯆꯦ ꯄꯨꯁꯄꯥ ꯅꯪꯗ ꯀꯧꯔꯤꯗꯣ ꯅꯪꯅ ꯍꯥꯜꯂꯤ ꯑꯩꯉꯣꯟꯗꯩ ꯍꯥꯏ. ꯑꯃꯔꯖꯤꯠꯅ ꯆꯦꯅꯨ ꯀꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯍꯥꯏ ꯑꯃꯔꯖꯤꯠꯅ. ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯗꯥ ꯕ꯭ꯂꯨꯗꯣ ꯀꯗꯥꯏꯗꯅꯣ ꯄꯤꯕꯗꯨꯕꯨ ꯑꯩꯕꯨ ꯈꯪꯗꯦꯅꯦ. ꯑꯃꯔꯖꯤꯠꯀꯤ ꯃꯤꯡꯁꯤꯒ ꯅꯝꯃꯅꯤ. ꯃꯣꯗꯦꯔꯦꯇꯔꯁꯤꯔꯣ? ꯃꯣꯗꯦꯔꯦꯇꯔꯁꯤꯒ ꯑꯣꯀꯦ. ꯑꯗꯩꯗꯤ ꯀꯩꯗ ꯁꯦꯀꯦꯟ ꯑꯣꯞꯁꯟꯗ ꯁ꯭ꯇꯦꯟꯗꯔꯠ ꯃꯣꯗꯦꯔꯦꯇꯔꯁꯦ ꯅꯝꯃꯦ. ꯑꯃꯔꯖꯤꯠ ꯄꯤꯈ꯭ꯔꯕꯅꯤꯀꯣ. ꯄꯤꯈ꯭ꯔꯕꯅꯤ ꯑꯃꯔꯖꯤꯠ. ꯑꯗꯒꯤꯗꯤ ꯑꯃꯔ ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏ. ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯌꯥꯍꯧꯗꯕꯁꯦ ꯍꯥꯏ. ꯑꯗꯨꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯝꯕꯝ. ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯇꯨꯠ ꯅꯪ ꯍꯦꯜꯂꯤꯀꯣ, ꯆꯤꯟꯊꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯠ ꯅꯪ ꯍꯦꯜꯂꯤ ꯍꯥꯏ. ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯅꯪ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ. ꯑꯗꯩ ꯈꯨꯔꯄꯨꯋꯥꯅ ꯏꯇꯩꯃ ꯑꯩ ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏ. ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯔꯣ? ꯑꯗꯩꯗꯤ ꯁꯟꯁꯅꯥꯎꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯍꯥꯏ. ꯑꯣꯀꯦ. ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯇꯨꯠ ꯆꯤꯟ ꯊꯤꯅꯨꯀꯣ ꯍꯥꯏ. ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯊꯤꯗꯦ ꯐꯖꯕꯅꯦ ꯍꯥꯏ. ꯑꯗꯒꯤ ꯁꯟꯁꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯑꯩꯁꯨ ꯃꯧꯅꯦ ꯍꯥꯏ. ꯑꯣ ꯃꯧꯔꯣꯅ? ꯑꯣ ꯑꯩ ꯈꯪꯗꯦ. ꯅꯪ ꯉꯁꯥꯏ ꯅꯪ ꯃꯤꯡꯁꯦ ꯅꯨꯄꯤꯔ ꯍꯥꯏꯅ ꯑꯩꯁꯨ ꯀꯤꯅ ꯄꯥꯏ. ꯑꯩꯁꯨ ꯀꯤꯗꯅꯀꯣ ꯅꯪꯉꯣꯟꯗ FBꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯣꯒ ꯍꯥꯏꯅꯤ. ꯑꯩ ꯅꯤꯄꯥꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦꯕ. ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ. ꯑꯩꯈꯣꯏꯒꯤ ꯈꯪꯗꯦꯗ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯃꯧ ꯑꯣꯏꯔꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ. ꯑꯩ ꯅꯤꯄꯥꯁꯦ ꯈꯔ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ. ꯈꯔ ꯇꯜꯂꯦꯕ. ꯅꯤꯄꯥ ꯄꯨꯝꯅꯃꯛ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯀꯣ. ꯑꯩꯁꯦ ꯐꯠꯇꯅ ꯂꯧꯕꯒꯤꯁꯨ ꯅꯠꯇꯕꯀꯣ. ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅꯀꯣ, ꯌꯨꯝ ꯄꯥꯜꯂꯕ ꯂꯩꯁꯥꯕꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯅꯦ, ꯅꯤꯄꯥ ꯅꯍꯥꯒ ꯆꯠꯀꯠ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯇꯜꯂꯦꯕꯀꯣ. ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ. ꯑꯗꯒꯤꯗꯤ ꯁꯟꯖꯅꯥꯎꯁꯤꯃꯅ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯌꯦ. ꯊꯦꯡꯀ꯭ꯌꯨ ꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯩ ꯑꯃꯗꯤꯅ ꯀꯅꯥ ꯆꯥꯅꯦꯜ ꯍꯪꯒꯦ ꯌꯦꯡꯒꯦ ꯀꯅꯥ ꯆꯥꯅꯩ ꯀꯩ ꯍꯥꯏꯅꯣ ꯑꯃꯔꯖꯤꯠ ꯅꯪ ꯍꯥꯏꯁꯤꯕꯣ? ꯀꯅꯥ ꯆꯥꯅꯦꯜ ꯍꯪꯒꯦ ꯌꯦꯡꯒꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯡꯉꯤꯁꯦ. ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯏꯁꯩ ꯍꯥꯏꯌꯦ.
ꯏꯁꯩ ꯁꯛꯁꯤꯔꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯁꯛꯀꯦꯀꯣ ꯈꯨꯜꯄꯨꯋꯥꯅ ꯍꯣꯏ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯂꯥꯟ ꯃꯔꯛꯁꯤꯗ ꯅꯨꯄꯤꯒ ꯄꯥꯝꯃꯨꯈꯤꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤ ꯑꯃꯔꯖꯤꯠꯅ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏ ꯈꯨꯜꯄꯨꯋꯥꯅ ꯈꯨꯜꯄꯨꯋꯥꯅ ꯀꯣꯔꯧ ꯉꯥꯟꯕꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯃꯁꯛ ꯎꯅꯤꯡꯉꯦ ꯍꯥꯏ ꯇꯥꯃꯣ ꯃꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯌꯦ ꯈꯨꯜꯄꯨꯋꯥꯅ ꯎꯅꯤꯡꯉꯦ ꯍꯥꯏꯌꯦ ꯄꯤꯀꯦꯅ NCC ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯣꯏꯕꯅꯤꯍꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯣꯔꯧ ꯉꯥꯟꯕꯅ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦꯅꯦꯜ ꯄꯥꯏꯕ ꯌꯦꯡꯕꯗ ꯁꯣꯏꯔꯦ ꯁꯥꯎ ꯌꯥꯗꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯌꯦꯡꯕꯗ ꯁꯣꯏꯔꯦ ꯁꯥꯎ ꯌꯥꯗꯦ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯕꯨꯅ ꯄꯨꯁꯄꯥ ꯀꯣꯝ ꯀ꯭ꯋꯥ ꯈꯥꯏꯔꯦ ꯍꯥꯏ ꯄꯨꯁꯄꯥ ꯀꯣꯝ ꯀ꯭ꯋꯥ ꯈꯥꯏꯔꯦ ꯆꯥꯔꯣ ꯂꯥꯛ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯗꯒꯤꯗꯤ ꯊꯣꯏꯊꯣꯏꯅ ꯀꯥꯏꯕ ꯅꯁꯨ ꯃꯨꯇꯨꯝꯃꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯔꯧ ꯉꯥꯟꯕ ꯀꯅꯥꯅꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯅꯪ ꯁꯣꯏꯔꯣꯏ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟ ꯂꯥꯛꯑꯦ ꯑꯃꯔꯖꯤꯠ ꯁꯥꯎꯅꯨꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯃꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯣꯏꯗ꯭ꯔꯦ ꯇꯣꯛꯑꯣ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯍꯥꯏꯌꯦ ꯈꯨꯜꯄꯨꯋꯥ ꯉꯁꯤꯗꯤꯅꯦ ꯆꯧꯃꯤꯟ ꯑꯣꯏꯅ ꯆꯥꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤꯗꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯏꯆꯦꯒꯤ ꯃꯅꯤꯡꯗ ꯇꯨꯝꯃꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯏꯆꯥꯊꯣꯏꯕꯤ ꯇꯨꯝꯃꯤꯗꯨ ꯍꯧꯖꯤꯛ ꯏꯆꯥꯊꯣꯏꯕꯤ ꯇꯨꯝꯈꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯁꯃꯔꯖꯤꯠ ꯑꯇꯣꯞꯄ ꯃꯃꯤꯡ ꯃꯦꯠꯄꯗ ꯅꯪꯒꯤ ꯑꯃꯔꯖꯤꯠ ꯍꯥꯏꯃꯤꯀꯣ ꯑꯇꯣꯞꯄ ꯃꯃꯤꯡ ꯃꯦꯠꯄꯗ ꯅꯪꯒꯤ ꯃꯤꯠꯇ ꯑꯣꯏꯅ ꯃꯦꯠꯈꯔꯦ ꯁꯥꯎꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯑꯃꯔꯖꯤꯠꯅ ꯍꯥ ꯊꯣꯏꯕꯤꯁꯅꯥ ꯄꯨꯁꯄꯥꯗꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯇꯧꯕꯅꯤ ꯄꯨꯁꯄꯥ ꯂꯣꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯔ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯨꯁꯄꯥ ꯌꯥꯎꯗꯦ ꯂꯥꯛꯇ꯭ꯔꯤꯕ ꯂꯥꯛꯑꯝꯃꯦ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯑꯃꯔ ꯅꯪꯅ ꯈꯣꯏꯗ ꯌꯥꯝ ꯇꯜꯂꯦꯕꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯔꯥꯗꯤ ꯇꯔꯥꯗꯤ ꯍꯥꯠꯆꯅꯤ ꯍꯥꯏꯔꯣ ꯑꯗꯩ ꯇꯥꯔꯗꯤ ꯍꯥꯠꯆꯅꯤ ꯍꯥꯏꯕ ꯑꯃꯔꯖꯤꯠꯅ ꯁꯥꯎꯗꯦ ꯕ꯭ꯔꯣ ꯈꯨꯃꯟ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯀꯅꯥꯝ ꯂꯥꯏꯛ ꯄꯤꯅꯗ ꯃꯥꯜꯂꯦꯅꯦ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯃꯒꯅꯤ ꯑꯩꯈꯣꯏ 11ꯗ ꯂꯣꯏꯁꯤꯟꯒꯅꯤ ꯈꯨꯜꯄꯨꯋꯥ 11ꯗ ꯂꯣꯏꯁꯤꯜꯂꯒꯅꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯗꯨꯗꯒꯤꯗꯤ ꯐꯣꯠꯁꯝꯕꯝꯅ ꯏꯆꯥꯊꯣꯏꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯨꯝꯃꯤꯁꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯥ ꯇꯨꯝꯈꯔꯦ ꯃꯥ ꯁꯨꯝꯃꯝꯃꯤꯅꯦ ꯑꯩꯁꯨ ꯃꯥ ꯇꯨꯝꯍꯜꯂꯝꯃꯒꯅꯦ ꯑꯗꯣ ꯑꯩ ꯌꯥꯎꯗꯗꯤ ꯇꯨꯝꯃꯨ ꯌꯥꯗꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯁꯟꯖꯅꯥꯎꯅ ꯃꯔꯝ ꯀꯩꯕ ꯃꯃꯥ ꯂꯥꯏꯐ ꯀꯟꯅ ꯊꯥꯔꯤ ꯃꯆꯥꯅ ꯀꯟꯅ ꯇꯨꯝꯃꯤ ꯑꯗꯨꯅꯤꯅꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯅꯣꯏ ꯊꯣꯛ ꯇꯧꯔꯣ ꯑꯩ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯈꯨꯜꯄꯨꯋꯥꯅ ꯇꯥꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥ ꯃꯥꯡꯈꯔꯦ ꯄꯨꯁꯄꯥꯗꯣ ꯑꯝꯇ ꯊꯤꯔꯒꯣ ꯍꯥꯏꯌꯦ ꯄꯨꯁꯄꯥ ꯅꯪ ꯂꯩꯇ꯭ꯔꯣ ꯄꯨꯁꯄꯥ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯃꯥꯒꯤ ꯄꯨꯁꯄꯥꯁꯦ ꯍꯧꯖꯤꯛ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯌꯥꯝꯅ ꯃꯥꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯈꯔꯗꯤ ꯆꯤꯟꯖꯕꯅꯦꯕ ꯊꯣꯛꯑꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯩ ꯋꯥꯍꯤꯗꯨꯔ ꯂꯥꯛꯑꯦ ꯍꯥꯏ ꯅꯦꯅꯦ ꯀꯀꯥ ꯍꯦꯜꯂꯣ ꯋꯥꯍꯤꯗꯨꯔ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯋꯥꯍꯤꯗꯨꯔ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯅꯨꯀꯣ ꯑꯗꯒꯤ ꯗꯥ ꯃꯦꯒꯥꯁꯨ ꯂꯥꯛꯑꯦ ꯑꯩꯗꯤ ꯚꯥꯏꯔꯦꯜ ꯆꯠꯄꯤ ꯖꯦꯁꯤꯀꯥ ꯀꯧꯕꯤ ꯀꯨꯀꯤ ꯅꯨꯄꯤꯗꯣ ꯄꯥꯝꯃꯤ ꯑꯣꯖꯥꯕꯨꯡ ꯍꯥꯏ ꯃꯁꯛ ꯐꯖꯩꯅꯦ ꯖꯦꯁꯤꯀꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩꯗꯣ ꯃꯆꯤꯟꯁꯨ ꯐꯖꯩꯗꯣ ꯑꯗꯣ ꯃꯁꯛ ꯐꯖꯩꯗꯣ ꯑꯩꯗꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯆꯤꯟꯗꯣ ꯁꯣꯏꯗꯠꯈ꯭ꯔꯒ ꯃꯆꯤꯟ ꯑꯃ ꯄꯥꯟꯁꯤꯟꯁꯤꯔ ꯁꯤꯅꯤꯗ ꯈꯜꯂꯤꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯁꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯠꯄꯩ ꯇꯥꯏꯞꯇ ꯃꯁꯤꯗ ꯍꯥꯠꯂꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯃꯦꯘꯥ ꯋꯥꯍꯤꯗꯨꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯚꯤꯗꯤꯑꯣ ꯐꯖꯅ ꯁꯦꯝꯃꯣ ꯍꯥꯏꯃꯥꯏꯀꯣ ꯏꯇꯩꯃ ꯇꯥꯃꯣ ꯚꯤꯗꯤꯑꯣ ꯐꯖꯅ ꯊꯝꯃꯣ ꯁꯦꯡꯗꯦ ꯍꯥꯏꯕ ꯁꯦꯡꯗ꯭ꯔꯣ ꯃꯌꯥꯝ ꯁꯦꯡꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯁꯦꯡꯕ ꯋꯥꯠꯄ꯭ꯔꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯣꯟ ꯍꯥꯏ ꯑꯣꯀꯦ ꯈꯨꯃꯟ
ꯑꯃꯔꯖꯤꯠꯅ ꯍꯥ ꯍꯥ ꯈꯨꯃꯟꯅ ꯆꯥꯛ ꯆꯥꯔꯤ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯆꯥꯎ ꯆꯥꯎ ꯁꯟꯁꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯒꯤ ꯇꯥꯃꯣ ꯇꯥꯃꯣ ꯊꯣꯛꯂꯛꯄꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯅ ꯀꯥꯏꯗ ꯂꯣꯠꯂꯤꯕ ꯉꯁꯥꯏꯅ ꯀꯥꯏꯗ ꯂꯣꯠꯂꯤꯕ ꯍꯥꯏ ꯆꯠꯄ꯭ꯔꯣ ꯀꯩꯅꯣ ꯇꯧꯕꯤꯗꯨꯅꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯖꯥꯠꯂꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯁꯦ ꯋꯥꯍꯤꯗꯨꯅ ꯀꯩ ꯍꯥꯏꯕ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯅꯪꯒꯤꯗꯣ ꯍꯥꯏ ꯑꯗꯩ ꯋꯥꯍꯤꯗꯨꯅ ꯑꯩꯁꯦ ꯏꯁꯩ ꯍꯧꯔꯁꯦ ꯅꯦꯅꯦ ꯍꯥꯏ ꯑꯗꯒꯤ ꯍꯣꯏ ꯍꯣꯏ ꯑꯃꯔꯖꯤꯠꯅ ꯊꯣꯏꯟꯁꯅꯥ ꯑꯩ ꯅꯨꯄꯤ ꯑꯃ ꯀꯥꯎꯒꯦ ꯈꯜꯂꯦ ꯄꯨꯁꯄꯥꯗ ꯍꯥꯏꯔꯨ ꯅꯪ ꯅꯨꯄꯤ ꯑꯃ ꯀꯧꯒꯦ ꯍꯥꯏꯔꯣ ꯀꯧꯒꯦ ꯈꯜꯂꯦ ꯄꯨꯁꯄꯥꯗ ꯍꯥꯏꯔꯣ ꯅꯪ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯅꯊꯟꯇ ꯁꯛ ꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯕ ꯏꯁꯩ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯁꯛꯂꯛꯀꯦ ꯑꯗꯒꯤꯗꯤ ꯈꯨꯔꯄꯨꯋꯥꯅ ꯁꯦꯡꯗꯦ ꯎꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯁꯦꯡꯃꯛꯀꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯎꯗ꯭ꯔꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯅꯦ ꯗꯥ ꯃꯦꯘꯥꯅ ꯃꯩ ꯉꯥꯟꯗꯕꯩꯅꯤ ꯍꯥꯏ ꯃꯩ ꯉꯥꯟꯗꯕꯩꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯃꯤꯒꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯗꯒꯤ ꯁꯟꯖꯅꯥꯎꯅ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯕꯤꯖꯨ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯌꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯕꯤꯖꯨ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯅ ꯁꯛꯁꯤꯁꯨ ꯕꯤꯖꯨ ꯃꯥꯜꯂꯝꯃꯗꯤ ꯐꯒꯗꯕ ꯁꯪꯅ ꯕꯨꯖꯤꯌꯥ ꯃꯥꯟꯕꯅꯤ ꯁꯪꯅ ꯕꯨꯖꯤꯌꯥ ꯃꯥꯜꯂꯝꯃꯦ ꯈꯣꯟꯅ ꯕꯤꯖꯨ ꯃꯥꯜꯂꯦ ꯈꯣꯟ ꯕꯤꯖꯨ ꯃꯥꯟꯕ ꯁꯨꯃꯥꯏꯅꯅꯦ ꯕꯤꯖꯨꯒꯤ ꯔꯥꯁꯤ ꯂꯩꯕꯗꯣ ꯔꯥꯁꯤ ꯂꯩꯕ ꯃꯌꯥ ꯈꯔ ꯐꯖꯗ꯭ꯔꯅꯦ ꯄꯦꯝ ꯕꯤꯖꯨꯗꯣꯀꯣ ꯋꯥꯏꯗꯨꯅ ꯁꯗꯥꯅꯟꯗꯒꯤ ꯑꯃ ꯃꯁꯛ ꯌꯥꯝ ꯁꯛꯂꯛꯑꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯕꯤꯖꯨꯁꯦ ꯑꯗꯨꯃꯥꯏꯅꯒ ꯐꯖꯔꯝꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ ꯑꯩꯁꯦ ꯑꯗꯩꯗꯤ ꯋꯥꯍꯤꯗꯨꯅ ꯁꯗꯥꯅꯟꯗꯒꯤ ꯑꯃ ꯁꯛꯂꯛꯑꯣ ꯅꯦꯅꯦ ꯁꯗꯥꯅꯟꯗꯒꯤ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯣ ꯑꯩꯅ ꯐꯥꯕ ꯑꯣꯏꯔꯒꯗꯤ ꯁꯛꯂꯛꯀꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯇꯁꯦꯡꯅ ꯁꯦꯡꯕ ꯋꯥꯠꯂꯦ ꯆꯦ ꯑꯅꯨ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯊꯤꯅꯒ ꯇꯧꯕꯤꯗꯣ ꯇꯨꯀꯠꯆꯩꯌꯦꯗ ꯅꯪꯁꯤꯗꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯤꯂꯥ ꯈꯔ ꯀꯨꯝꯃꯨꯔꯗꯧꯒꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯄꯤꯁꯨꯝꯒꯁꯦ ꯃꯆꯤꯟꯗꯒ ꯑꯩꯁꯦ ꯍꯌꯦꯡ ꯗ꯭ꯔꯃꯥ ꯀꯨꯝꯃꯨꯔꯤ ꯈꯔ ꯁꯦꯡꯉꯕ ꯌꯦꯡꯉꯨ ꯄꯣꯠꯁꯝꯕꯝ ꯑꯗꯨꯒ ꯑꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯊꯤ ꯍꯥꯏꯕ ꯁꯦꯡꯗꯦ ꯇꯥꯔꯕꯣ ꯅꯪ ꯆꯩ ꯂꯥꯛꯀꯅꯤ ꯍꯥꯏ ꯁꯦꯡꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯩꯔ ꯈꯪꯗꯦ ꯅꯪ ꯀꯩꯅꯣ ꯍꯥꯞꯈ꯭ꯔꯕꯣꯏꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯊꯣꯏꯕꯤꯁꯅꯥꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯈꯔ ꯕꯤꯖꯨ ꯃꯥꯜꯂꯦ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯗꯥ ꯃꯦꯘꯥ ꯕꯤꯖꯨꯅꯒ ꯀꯞꯈ꯭ꯔꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯑꯃꯔꯖꯤꯠꯅ ꯊꯣꯏꯟꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯁꯤ ꯀꯩꯅꯣ ꯊꯣꯏꯟꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯁꯤ ꯀꯩꯅꯣ ꯍꯥꯏ ꯑꯗꯩ ꯋꯥꯍꯤꯗꯨꯅ ꯑꯃ ꯍꯦꯛꯇ ꯁꯛꯂꯛꯑꯣ ꯔꯦꯅꯦꯅ ꯈꯪꯕ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯥꯄꯝꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯩꯅ ꯈꯪꯕ ꯀꯩ ꯏꯁꯩ ꯂꯩꯒꯦꯅꯦ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯖ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯣꯡꯂꯤꯛꯇꯅ ꯆꯥꯎꯊꯣꯛꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤꯔꯣ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯅꯤꯡꯕꯤ ꯑꯩꯁꯦ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅꯈꯤꯔꯣꯏꯗꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯖ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯌꯥꯔꯕꯣ ꯋꯥꯍꯤꯗꯨꯔ ꯑꯗꯒꯤꯗꯤ ꯌꯥꯝ ꯆꯠꯈꯠꯂꯛꯑꯦ ꯑꯗꯒꯤꯗꯤ ꯈꯨꯔꯄꯨꯋꯥꯅ ꯂꯥꯞꯅ ꯇꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯀꯩ ꯍꯥꯏꯕ ꯉꯕꯨ ꯀꯧꯕ ꯉꯝꯃꯣꯏ ꯑꯩ
ꯑꯗꯒꯤꯗꯤ ꯑꯁꯤꯁꯦ ꯏꯁꯩꯅꯦ ꯁꯤꯡꯒꯔꯗꯤ ꯁꯅꯥꯍꯜꯅꯦ ꯍꯥꯏ ꯑꯗꯨ ꯂꯥꯞꯅ ꯇꯥꯝꯅ ꯂꯥꯞꯅ ꯇꯥꯝꯅꯔꯒ ꯑꯗꯨꯗ ꯅꯠꯇꯦ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯍꯥꯏ ꯈꯪꯗꯦ ꯑꯗꯨ ꯅꯨꯡꯁꯤꯕ. ꯏꯁꯩꯗꯨꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯍꯥꯟꯅꯗꯩ ꯈꯔ ꯁꯦꯡꯉꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤ ꯋꯥꯍꯩꯗꯨꯅ ꯔꯣꯁꯤꯕꯤꯅꯥ ꯈꯣꯟꯖꯦꯜ ꯌꯥꯝ ꯃꯥꯜꯂꯦ ꯏꯁꯩ ꯁꯛꯂꯛꯄꯗꯅꯤꯅꯦ ꯍꯥꯏ ꯁꯤꯔꯦꯗ ꯔꯣꯁꯤꯕꯤꯅꯥꯒꯗꯣꯅꯦ ꯋꯥꯟꯊꯔꯅꯤꯕ ꯑꯗꯒꯤꯗꯤ ꯁꯟꯁꯅꯥꯅ ꯏꯆꯦꯒꯤ ꯏꯇꯩꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯏꯆꯦꯒꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯤꯟꯗꯤ ꯏꯁꯩꯁꯨ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯍꯤꯟꯗꯤꯁꯨ ꯁꯛꯁꯤꯀꯣ ꯈꯨꯃꯟꯅ ꯀꯦꯃꯦꯔꯥ ꯐꯖꯅ ꯁꯦꯡꯗ꯭ꯔꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯉꯁꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯁꯦꯡꯗꯦꯗ ꯍꯥꯏꯔꯛꯏꯁꯤꯕꯣ ꯇꯜꯂꯦꯕ ꯑꯩꯗꯤ ꯑꯃꯔꯖꯤꯠꯅ ꯑꯩ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯒꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯃꯔꯖꯤꯠ ꯃꯥꯡꯈ꯭ꯔꯒꯦ ꯍꯥꯏꯕꯨ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯕꯥꯏ ꯕꯕꯥꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧ ꯊꯣꯏꯕꯤꯁꯅꯥꯅ ꯁꯤꯒ ꯄꯥꯎ ꯅꯪ ꯊꯤꯔꯨꯔꯣꯀꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯑꯃꯨꯛ ꯁꯦꯡꯗ꯭ꯔꯦ ꯏꯆꯦ ꯍꯥꯏ ꯑꯃꯔꯖꯤꯠꯅ ꯍꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯁꯦꯡꯗ꯭ꯔꯦ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯣꯏ ꯇꯤꯟꯅꯔꯣꯏ ꯅꯪ ꯍꯥꯏꯔꯗꯤ ꯑꯃꯔꯖꯤꯠꯅ ꯀꯩꯕ ꯁꯦꯡꯕ꯭ꯔ ꯌꯦꯡꯉꯨ ꯈꯔ ꯆꯠꯂꯦ ꯍꯥꯏ ꯁꯦꯡꯗ꯭ꯔꯦ ꯁꯦꯡꯗꯦ ꯍꯥꯃꯨ ꯍꯥꯃꯨ ꯂꯩꯔꯦ ꯍꯥꯟꯅꯒ ꯑꯗꯒꯤꯗꯤ ꯁꯪꯒꯤꯇꯥꯅ ꯏꯪꯕꯒꯤ ꯆꯥꯕꯕꯨ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯗꯥ ꯃꯦꯘꯥꯅ ꯃꯊꯪꯗ ꯑꯣꯖꯥ ꯕꯨꯡꯒꯤ ꯇꯥꯁꯦ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯤ ꯇꯤꯟꯅꯗ꯭ꯔ ꯇꯣꯛꯑꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯎ ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯁꯦꯡꯗ꯭ꯔꯦ ꯁꯦꯡꯃꯟꯗꯅ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯦꯛ ꯀꯩꯝ ꯇꯧꯗꯦ ꯍꯥꯏ ꯃꯌꯥꯝ ꯈꯔ ꯁꯦꯡꯉꯕ ꯍꯧꯖꯤꯛ ꯕꯦꯛ ꯀꯦꯃꯦꯔꯥꯗꯩ ꯀꯥꯞꯄꯤꯅꯦ ꯐ꯭ꯔꯣꯟꯇꯒꯤ ꯌꯥꯗꯅ ꯁꯤꯗ ꯁꯦꯡꯉꯤꯗꯣ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯃꯌꯦꯛ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯠꯄꯨꯋꯥꯅ ꯏꯇꯩꯃ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ ꯌꯥꯕ꯭ꯔꯥ ꯇꯥꯃꯣ ꯅꯪꯒꯤ ꯇꯥꯔꯥꯟꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏ ꯀꯩꯅꯣ ꯇꯥꯔꯟꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯔꯟꯁꯨ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯍꯪꯉꯣ ꯈꯨꯠꯄꯨꯋꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯒꯤꯗꯤ ꯁꯤꯃꯩꯕꯣꯏꯅ ꯄ꯭ꯂꯤꯖꯁꯦ ꯀꯁꯨ ꯑꯅꯥꯏ ꯈꯪꯗꯦꯗ ꯂꯣꯟ ꯀꯔꯤ ꯃꯔꯣꯟꯅꯣ ꯀꯔꯤ ꯃꯤꯁꯤꯡꯅꯣ ꯈꯪꯗꯦ ꯆꯪꯉꯛꯏ ꯃꯌꯥꯝꯁꯦ ꯇꯜꯂꯦꯍꯦ ꯄꯨꯁꯄꯥ ꯇꯨꯝꯈ꯭ꯔꯕ ꯄꯨꯁꯄꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯅꯃꯥꯏ ꯅꯦꯠꯂꯨꯔꯥ ꯃꯤꯅꯥꯏ ꯃꯆꯥ ꯅꯣꯏ ꯍꯥ ꯅꯊꯧ ꯂꯩꯇ꯭ꯔꯣ ꯂꯥꯛꯀꯅꯨ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯇꯥꯛꯇꯣꯏ ꯑꯣꯏꯗꯤ ꯅꯆꯤꯟ ꯊꯤꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯃꯣꯏ ꯆꯪꯉꯛꯏꯁꯦ ꯏꯆꯦ ꯀꯥꯅꯣꯟꯅ ꯈꯨꯕꯤ ꯑꯣꯜꯂꯦ ꯑꯗꯩ ꯈꯨꯔꯄꯨꯋꯥꯅ ꯏꯇꯩꯃ ꯅꯪ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯌꯨ ꯏꯇꯩꯃ ꯅꯪꯅ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯨꯄꯥꯁꯨ ꯀꯣꯏꯅꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯍꯥꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯊꯣꯏꯕꯤ KMC ꯍꯥꯏ ꯊꯣꯏꯕꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯈꯔꯦ ꯏꯆꯦ ꯀꯥꯅꯣꯟꯅ ꯑꯗꯒꯤꯗꯤ ꯁꯦꯝꯕꯣꯜꯅ AR ꯄ꯭ꯔꯣꯗꯛ ꯅꯨꯄꯤ ꯍꯥꯏ ꯀꯩꯅꯣ ꯁꯤꯕꯣ
Karan turan wa ngangakanu aigi LBda laaga chumna adum ngangao. Semboy gaisida cookie rawan. Thoibi sana siga semboi hena laise kathalo amta bacharam da mekhayo amta. Mujhe queen thaman. Thoibi sana na iche kanon kangsoi ironba nga atauba ga hae. Adagidi sansanauna iche hindi isei phajaba ama saglago haiba ngai bada ware hindi isei kaise saksigia. Hindi isei kaya hindi isei myam ni lei ni ne. Yeah, kakaliso. Inama kulpuwa na haido magi koinaba sembiyo haiba nupido hai. Oh, nupi ka laiti. Kulpuwa koi siga nupi ka laiti la sabi ka amta laiti bungo. Dagidi kulpuwa na itay ma nupi ama sembiyo haiba ne please hai nupi laiti. Nupi hai si athina na thina di phangda bani khangbra. Ase makida laiti aba koi siga la sabi ka amta laiti. Thoibi sana kanana kagino amta pena khumanga kakke taune yam kakningbra rang hai. Adagidi iche kanona anubung KMC iche kanon ngasi do akoi kaino chai kaiba chowmin oina chare ngasi chowmin ga jerum ga to oina chare. Thoibi sana me exam na sengdra hoji khara pharba ngasai dagidi posam am jakhara ba khangni ne. Da kaisam ningol thoibi lae tamo bung oi ma akhoi dagi oi bungo ai ju ngasai ne kaino onjarure. Akhoi dagi kero lae magi taloi atombi. Ini saya kaino onjarure. Apa using ato sa? Khangdi da ngarang ni tholu da posambam na o hoi ngasigi LB se nupi koinaba nupi sembiba LB oire dudi. Aduni ne gulpuwana tamo ite ma yade nangna sembi nupi ama akwai tamo na nupi semdoi. Hello. Hello, khulpa na nupa malakpane akoge anukuman gi LBda. Ma yamatubi du nupi mapame. Masak matak fasabi. Khulpa gi masakti udri. Number pidake magi. Gidi kaisam ningol thoibina mauhan gaiba hinjang hauna thongkhibro hai. Mauhan thongbada akhoi da se adum makhubi je chikhai leirabani ko. Thoibisina na amukasu haibige he sono phono nakok chakba nama napa na waraktaba mapan thok tauba oiradi laklasu comments pidringaida chatpiro hai. Dagi che kanona anu kabhi mere dil mein sao hai. कभी कभी मेरे दिल में ख्याल आता है कि जैसे मुझको बनाया है मेरे लिए कि जैसे तुझको बनाया है मेरे लिए कभी कभी मेरे दिल में ख्याल आता है खितंग संझनबा adogidi la adogidi che kanona adogidi khulpuana iteima tamo aigi ab account do KH korung haina hangbane hai okay adagi che kanona wa hai kare adagidi son simana sanga tawre thebisirana inama nang masuko nangonda oi tanarakani yam thunna nungsiba nafamda ke jage toina saglo natradi nangsu
soiraroi I yam Oh, kai Puspa! mina ama udabai hai Puspa! 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 puspa laite huji puspa da na kwa ulaga lagna na leire nungsibana famda kezage toina aina themjinu thaujabani senabiro aibu lady humduna pubiro nungsimana yauhallo lady kaukre khallage aina sum nangsi aina nongma nungsibase helido puspa puspa ta hai thobi chana ai si mek se phajana phade ko adagidi usa irana hai tai ma and tamo hi hello dagi dame ghana aigisu amta sembiyu wazhabung ngae dagidi dame ghana मेरा जीवन कोरा कागज सगो आए मेरा जीवन डंग 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 मेरा जीवन कोरा कागज कोरा ही रह गया मेरा जीवन Sang na padre. dang, 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 dang. Dagidi kulpuana ngasi se tamo se yengani yengingai phajai ko hai wow ngasi Mai tamo nupi se nupi semi na wani da thagalai adai thebi sana nang thokpa haijabi hana pangsak ta sago he hai pajabamna sis music ka hap khare aduni ba music ka haptare ine khoi dagi abela abena dada ina ma yam nungsiye hai welcome abe welcome nase gelbi da lapi bagi thank you abe kainang charake dagi di sanjanauna hai ba ichega ichegi tamoga irang se hek fabaga ukhulda soidana lago aikoida chak chaminase hai hoi sanjanau kaino tawradine irang pharaga khoi lakpa matam oiradine kaino da lakani manipur da lakpa taragadi ukhulda soidana lakke bako khoi elbi rakani manipur da lakpa matam da ko aduga elbi tawradi sum khangani na mayamna ise manipur da lae haibido aduga dum paw phawna se bako aduga dum unasi ko adagi abena nang chare oh sorry nga chare ina ma hai okay abe doi thebi sana na che posambam mana phaba isaibu oiradi music ta nate yam yum bala ba kai no yam hapani hai kulbuana kai ba thebi sana nang bu yum pala ba yum palama ba hai tobi sana nang palama ba hai kulpuana kai hai no tobi sana asi nupi se mata mani ne hai engondro adagi di usa kirana tamodo pahlau hai tamodo pahlau hai mare ko tobi sana pandi ai leisabi ne adoisu sit hangzade boyfriend laiye na hai adagidi jaya ngobana prank to adugi matung reaction habirago yu ngaubagido hai prank to adugi matang do reaction do habiragu yu ngaubagido hai je kanona thoibi channel maming hairago hai naton phulle keno hayrak lena ga hayrak ti ha sainas ki da thebi sana aibu yum palaba kaina chalo asaida laisabina kana ahing phau phone pairaga lb yaunage ai ko laisabina kana ahing
ꯐꯥꯎ ꯐꯣꯟ ꯄꯥꯏꯔꯒ ꯑꯦꯜꯕꯤ ꯌꯥꯎꯅꯒꯦ ꯑꯗꯨꯒꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨ ꯑꯦꯜꯕꯤꯁꯦ ꯂꯣꯏꯈꯤꯗꯧꯔꯦ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯀꯥꯏꯗꯣꯔꯦ ꯑꯁꯦꯡꯕ ꯍꯥꯏ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯑꯩ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤꯌꯦ ꯄꯣꯠꯁꯝꯕꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯏꯆꯥ ꯂꯩꯔꯕꯅꯤꯅꯀꯣ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯩ ꯏꯇꯣꯝꯇꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯗꯦꯗꯅꯀꯣ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯌꯥꯝꯅ ꯈꯟꯕ ꯃꯊꯧ ꯇꯥꯏꯅꯀꯣ ꯑꯗꯨꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯀꯩ ꯆꯦꯅꯦꯜꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯎꯁꯥ ꯀꯤꯔꯟꯅ ꯍꯥ ꯍꯥ ꯗ ꯆꯥꯠ ꯏꯁ ꯁꯣ ꯐꯅꯤ ꯍꯥꯏ ꯑꯗꯨꯒꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯁꯥꯕꯤꯅꯤ ꯃꯧꯅ ꯃꯧꯅ ꯀꯅꯥ ꯐꯣꯟ ꯄꯥꯏꯅꯒꯦ ꯍꯥꯏꯕ ꯂꯩꯁꯥꯕꯤꯅꯤ ꯃꯧꯅ ꯀꯅꯥ ꯐꯣꯟ ꯄꯥꯏꯅꯒꯦ ꯍꯥꯏꯕ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯄꯥꯂꯛ ꯀꯩꯅꯣ ꯄꯂꯛ ꯄꯜꯂꯛꯀꯅꯨ ꯅꯪ ꯑꯦꯜꯕꯤ ꯇꯧꯔꯣꯏ ꯅꯪ ꯑꯦꯜꯕꯤ ꯎꯔꯔꯣꯏ ꯀꯞꯅꯤꯡꯉꯦ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯅꯣꯟꯅ ꯅꯪꯒꯤ ꯆꯦꯅꯦꯜ ꯍꯥꯏ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯑꯦꯜꯕꯤꯗꯣ ꯑꯗꯨꯝ ꯗꯦꯂꯤ ꯇꯧꯅꯤꯡꯉꯦꯕꯀꯣ ꯇꯧꯅꯤꯡꯉꯥꯏꯅ ꯌꯥꯔꯛꯇ꯭ꯔꯕ ꯑꯩ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯗꯥꯡꯒ ꯊꯦꯡꯅꯒ ꯑꯦꯜꯕꯤ ꯇꯧꯔꯅꯤ ꯅꯣꯡꯉꯥꯜꯂꯒ ꯉꯟꯅ ꯍꯧꯒꯠꯅꯤꯡꯗꯦꯕ ꯅꯪ ꯄꯥꯔꯣ ꯅꯣꯡꯉꯥꯜꯂꯒ ꯉꯟꯅ ꯍꯧꯒꯠꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤꯅꯦꯕ ꯀꯤꯔꯦꯟ ꯅꯤꯡꯊꯧꯖꯝꯅ ꯂꯛꯀꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯃꯤ ꯍꯥꯏ ꯑꯗꯩꯗꯤ ꯁꯄꯝ ꯈꯨꯃꯟꯅ ꯀꯔꯥꯏꯕ ꯀꯅꯥꯅꯣ ꯊꯣꯏꯕꯤꯗ ꯂꯛꯅꯔꯤꯗꯣ ꯃꯤ ꯃꯆꯥ ꯁꯛꯄ ꯏꯆꯥ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒꯅꯦ ꯗꯦꯜꯂꯤ ꯑꯃꯨꯛ ꯂꯥꯛꯀꯦꯕꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯑꯦꯛꯖꯥꯝꯕꯨ ꯂꯣꯏꯈ꯭ꯔꯗꯤ ꯑꯃꯨꯛ ꯗꯦꯜꯂꯤ ꯂꯥꯛꯀꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯄ꯭ꯂꯤꯖ ꯄꯣꯠꯁꯝꯕꯝꯅ ꯊꯣꯏꯕꯤ ꯗꯨꯏ ꯋꯥꯗꯤ ꯑꯩꯁꯨ ꯃꯧꯅꯤ ꯊꯦꯡꯅ ꯐꯣꯟ ꯄꯥꯏꯖꯔꯤ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯞꯇ ꯉꯥꯎꯗꯅ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯧꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯉꯥꯎꯗꯅ ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯖꯔꯤꯁꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯀꯣꯜꯄ꯭ꯋꯥꯡꯅ ꯀꯩꯕ ꯑꯩ ꯀꯞꯅꯤꯡꯉꯦꯀꯣ ꯉꯁꯤ ꯉꯁꯤ ꯅꯨꯄꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯕꯨ ꯄꯥꯝꯕꯤꯗꯦ ꯃꯔꯤꯡ ꯃꯆꯥ ꯈꯣꯏ ꯅꯨꯄꯤ ꯑꯩ ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏ ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯔ ꯃꯩꯇꯩ ꯅꯨꯄꯤ ꯍꯣꯡꯗꯕꯅꯦ ꯑꯗꯩꯗꯤ ꯐꯖꯅ ꯄꯥꯒꯦꯁꯦ ꯈꯨꯃꯟꯅ ꯀꯔꯥꯏꯕ ꯑꯁꯦꯡꯕꯔꯣ ꯊꯣꯏꯕꯤ ꯌꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯏꯗꯩ ꯌꯥꯎꯗꯣꯏꯅꯣ ꯏꯅꯝꯃ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯁꯣꯁꯣꯅꯥ ꯑꯣꯏꯔ ꯁꯤꯝꯔꯅ ꯏꯆꯦꯅ ꯍꯪꯒꯥꯝ ꯑꯉꯥꯡꯕ ꯆꯥꯕ ꯍꯪꯒꯥꯝ ꯑꯉꯥꯡꯕ ꯍꯥꯏꯔꯣ ꯑꯉꯥꯟꯕ ꯑꯣ ꯑꯉꯥꯟꯕ ꯍꯥꯏꯔꯣ ꯑꯣ ꯍꯪꯒꯥꯝ ꯑꯉꯥꯟꯕ ꯆꯥꯕꯗꯣ ꯎꯔꯒ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯕꯒꯤ ꯆꯥꯔꯦ ꯑꯗꯨ ꯑꯩꯅ ꯆꯥꯕꯗꯗꯤ ꯍꯥꯎꯇꯦ ꯏꯆꯦꯗꯤ ꯀꯃꯥꯏꯅ ꯊꯣꯡꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯀꯨꯀꯔꯗ ꯀꯥꯝꯃꯦꯕ ꯀꯨꯀꯔꯗꯅꯦ ꯁꯤꯇꯤ 4-5 ꯑꯗꯨꯃꯥꯏꯅ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒꯅꯦ ꯑꯁ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯆꯥꯛ ꯃꯊꯛꯇꯁꯨꯅꯦ ꯉꯥꯟꯕ ꯍꯥꯎꯕꯅꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯆꯦꯅ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯕ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯅꯠꯇꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯦꯘꯥꯅ ꯑꯩꯒꯤꯗꯤ ꯍꯅꯨꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯖꯥꯕꯨꯡ ꯁꯣꯔꯥꯠ ꯑꯩ ꯁꯣꯟꯖꯒꯦ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦꯗ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯣꯛꯅꯤꯡꯕ ꯃꯤꯇꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ ꯏꯇꯩꯃꯒꯤ ꯑꯦꯖ ꯀꯌꯥꯅꯣ ꯁꯄꯝ ꯈꯨꯃꯟꯅ ꯑꯩꯒꯤ ꯊꯣꯏꯕꯤꯗꯗꯤ ꯑꯦꯖ ꯀꯩꯅꯣ 40 ꯃꯤꯔꯦꯝ ꯌꯧꯗꯣꯔꯦ ꯇꯥꯕꯤꯔꯛꯀꯅꯨꯀꯣ ꯗꯦꯂꯤ ꯆꯥꯕꯤ ꯊꯛꯄꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣꯒ ꯏꯇꯩꯃꯒ ꯉꯁꯤꯗꯤ ꯆꯧꯃꯤꯟ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯈꯣꯜꯄꯨ ꯑꯩꯗꯤ ꯂꯩꯖꯔꯦ ꯁꯪꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯧꯗꯤ ꯅꯠꯆꯗꯦ ꯏꯆꯦ ꯁꯥꯄꯝ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯗꯩꯗꯤ ꯀꯣꯜꯄꯅ ꯇꯥꯃꯣ ꯑꯩ ꯂꯥꯛꯅꯤꯡꯉꯦꯀꯣ ꯇꯥꯃꯣ ꯑꯩꯕꯨ ꯐꯨꯕꯤꯅꯨ ꯀꯣ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯦ
ꯈꯨꯜꯄꯣꯅ ꯑꯣ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣꯗ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯆꯦꯅꯦꯜ ꯆꯦ ꯀꯥꯅꯣꯟ ꯅꯍꯥꯟꯉꯩ ꯀꯥꯏ ꯂꯩꯔꯨꯒꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤ ꯅꯪꯕꯨꯗꯤ ꯂꯩꯁꯥꯕꯤꯅꯤ ꯍꯣꯏꯗ ꯂꯩꯍꯤ ꯂꯩꯕ ꯃꯐꯝꯗ ꯈꯨꯜꯃꯨ ꯏꯟꯕꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎꯗꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁꯦꯡꯕ ꯏꯅꯝꯃ ꯏꯀꯥꯏꯅ ꯀꯩ ꯍꯪꯒꯥꯝꯗꯣ ꯍꯪꯒꯥꯝꯗꯣ ꯆꯥꯕꯗ ꯈꯥꯕꯗꯤ ꯈꯥꯗꯦꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯎꯇꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯅꯣꯏꯅ ꯍꯥꯎꯇꯦ ꯍꯥꯎꯇꯦꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯤꯒ ꯅꯣꯏ ꯍꯪꯒꯥꯝꯗꯣ ꯃꯥꯟꯅꯗ꯭ꯔꯖꯥꯠꯂꯥ ꯍꯥꯏꯕ ꯃꯤ ꯑꯩꯈꯣꯏꯅ ꯍꯪꯒꯥꯝ ꯆꯥꯕ ꯎꯔꯒ ꯃꯤ ꯍꯪꯒꯥꯝ ꯂꯪꯊꯣꯛꯅꯕ ꯌꯥꯝ ꯌꯥꯎꯏꯀꯣ ꯆꯥꯄꯝ ꯈꯨꯃꯟꯅ ꯀꯩ ꯆꯦ ꯀꯥꯅꯣꯟ ꯑꯩꯗꯤ ꯆꯦꯅꯦꯜ ꯂꯩꯌꯦ ꯑꯗꯩ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯉꯦ ꯕꯣ ꯏꯇꯩꯃ ꯇꯥꯃꯣ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯇꯨꯝꯃꯨꯔꯣ ꯇꯨꯝꯕꯤꯔꯣ ꯑꯗꯩꯗꯤ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯨꯀꯤ ꯃꯅꯥ ꯑꯃ ꯂꯥꯛꯄꯗꯣ ꯑꯃ ꯂꯥꯛꯄꯗꯣ ꯆꯩ ꯊꯤꯔꯤꯉꯩꯗ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯀꯨꯀꯤ ꯑꯃ ꯂꯥꯛꯄꯗꯣ ꯆꯩ ꯊꯤꯔꯤꯉꯩꯗ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯣꯁꯣꯅꯥꯎꯅ ꯀꯔꯤꯕ ꯏꯆꯦ ꯇꯥꯃꯣꯒꯤ ꯌꯥꯁꯦ ꯀꯃꯥꯏꯅ ꯇꯦꯛꯄꯅꯣ ꯍꯥꯏ ꯌꯥ ꯇꯦꯛꯏ ꯅꯠꯇꯦ ꯑꯩꯈꯣꯏꯗꯥꯒꯤꯁꯦ ꯌꯥ ꯂꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯁꯤꯒꯅꯦ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯅ ꯂꯜꯂꯦ ꯍꯥꯏꯕ ꯇꯦꯛꯄ ꯅꯠꯇꯕ ꯃꯥꯏ ꯇꯦꯛꯏ ꯅꯠꯇꯦꯀꯣ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯛꯑꯦ ꯂꯜꯂꯛꯄ ꯏꯆꯦ ꯀꯅꯃꯔꯅ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯁꯥꯄꯝ ꯑꯩꯈꯣꯏ ꯗꯥꯁꯨ ꯌꯥꯝ ꯆꯦ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕ ꯄꯣꯠꯁꯝꯕꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯩ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯁꯤ ꯃꯌꯥꯁꯤꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦꯕ ꯃꯌꯥ ꯂꯟꯕꯁꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯗꯥꯛꯇꯔꯗ ꯆꯠꯂꯒ ꯁꯤ ꯗꯦꯟꯇꯤꯁꯇ ꯆꯠꯂꯒꯅꯦ ꯃꯥꯏ ꯃꯌꯥꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯖꯥꯗꯅ ꯁꯨꯝ ꯂꯩꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯥꯞꯄꯁꯤꯗ ꯈꯪꯗꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯃꯌꯥ ꯂꯟꯕꯁꯦ ꯗꯦꯜꯂꯤꯅ ꯀꯩꯕ ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯔꯦ ꯑꯁ ꯍꯥꯎꯇꯕꯅꯤꯍꯦ ꯁꯥꯐꯝꯅ ꯆꯦ ꯀꯥꯅꯣꯟ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯪꯕꯤꯌꯨ ꯍꯥꯏ ꯈꯨꯜꯄ꯭ꯋꯥꯅ ꯃꯤꯡꯆꯠ ꯑꯩꯒꯤ ꯍꯦꯟꯈꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯂꯥꯏꯛ ꯍꯪꯉꯁꯨ ꯇꯧꯗꯕ ꯂꯩꯇꯦ ꯌꯥꯎꯔꯒꯗꯤꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤꯁꯨ ꯄꯥꯝꯕꯤꯗꯦ ꯍꯥꯏ ꯁꯥꯄꯝ ꯈꯨꯃꯟꯅ ꯀꯩꯕ ꯀꯣꯔꯨꯡꯊꯣꯏꯕꯤꯗ ꯍꯧꯔꯛꯆꯅꯨꯀꯣ ꯍꯥꯏ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯗꯤ ꯂꯥꯟꯊꯣꯛꯇꯦ ꯃꯌꯦꯛꯁꯦ ꯑꯃꯨꯛ ꯑꯩꯗꯤ ꯋꯥꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯪꯊꯣꯛꯇꯦ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯏ ꯈꯥꯗꯕꯅꯤꯅ ꯈꯥꯔꯗꯤ ꯂꯪꯒꯦ ꯇꯧꯕꯅꯦ ꯈꯥꯗꯕꯩ ꯆꯥꯔꯦ ꯑꯗꯨꯝ ꯍꯥꯏ ꯍꯥꯎꯕꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯁꯥꯔ ꯑꯃꯨꯛ ꯍꯥꯞꯇꯦꯕꯀꯣ ꯌꯨꯔꯤꯌꯥꯒꯨꯝꯕ DAP ꯒꯨꯝꯕ ꯁꯥꯔ ꯑꯝꯇ ꯍꯥꯞꯇꯦꯕ ꯑꯩꯒꯤꯁꯤꯗꯤ ꯑꯩꯅ ꯆꯥꯖꯒꯗꯕꯅꯤ ꯍꯥꯏꯗꯅꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯁꯟꯊꯤ ꯑꯀꯪꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯍꯥꯔꯗ ꯍꯥꯞꯄꯤꯁꯦ ꯑꯩꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯝꯇ ꯈꯥꯕ ꯂꯩꯇꯦꯕ ꯑꯗꯣ ꯃꯤꯅ ꯕꯖꯥꯔꯗꯒꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯂꯩꯔꯛꯄꯗꯣ ꯆꯥꯕꯒꯤ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯈꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯥꯔ ꯌꯥꯝ ꯌꯥꯎꯅꯗꯕꯅꯦꯕ ꯁꯥꯔ ꯌꯥꯝꯅ ꯍꯥꯞꯈꯤꯕ ꯃꯈꯣꯡꯗꯀꯣ ꯑꯗꯩ ꯁꯥꯐꯝꯅꯒ ꯑꯗꯨꯒꯤ ꯈꯥꯔꯤꯅꯦꯕ ꯆꯦ ꯀꯥꯅꯣꯟ ꯍꯥꯏ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯇꯥꯃꯣꯒꯤ ꯑꯦꯖꯁꯦ ꯀꯌꯥꯅꯣ ꯍꯥꯏ ꯇꯥꯃꯣꯒꯤꯗꯤ 43 ꯆꯠꯂꯤꯌꯦ ꯍꯧꯖꯤꯛ ꯖꯌꯉꯧꯕꯅ ꯀꯩꯕ ꯑꯅꯨ ꯈꯨꯃꯟꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯗꯤ ꯇꯣꯔꯕꯨꯡ ꯕꯤꯁꯅꯨꯄꯨꯔ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯅꯤꯅ ꯇꯨꯝꯕ ꯌꯥꯗꯦ ꯑꯣꯍꯣ ꯇꯣꯔꯕꯨꯡ ꯍꯥꯏꯁꯤꯗꯤ ꯇꯣꯔꯕꯨꯡ ꯑꯁꯦ ꯌꯥꯝꯅ ꯃꯣꯏꯒꯤ ꯄꯨꯔꯥ ꯍꯧꯔꯛꯐꯝꯅꯤ ꯇꯣꯔꯕꯨꯡ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯖꯌꯥ ꯄꯟꯕ ꯃꯐꯝꯅꯤꯀꯣ ꯉꯧꯕ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯤꯀꯣ ꯍꯥꯏꯗꯤ ꯅꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯑꯁꯦꯡꯕꯅꯦ ꯄꯥꯜꯂꯝꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤ ꯃꯥꯟꯗꯕ ꯃꯣꯏꯅꯀꯣ ꯁꯨꯝ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯛꯄꯗꯣ ꯌꯥꯝꯗꯤ ꯄꯦꯟꯗꯦ ꯑꯗꯨ ꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯏꯇꯥꯔꯒꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯇꯣꯔꯕꯨꯡꯗꯒꯤ ꯁꯨꯃꯥꯏꯅ ꯌꯦꯜꯕꯤꯔꯒ ꯆꯥꯎꯕꯤꯔꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯀꯣ ꯑꯗꯩ ꯊꯣꯏꯕꯤ ꯑꯁꯦꯡꯕꯗ ꯁꯅꯥꯅ ꯀꯩꯕ ꯈꯨꯜꯄ꯭ꯋꯥ ꯆꯦꯛꯁꯤꯟꯅ ꯅꯨꯄꯤ ꯂꯩꯕꯤꯌꯨꯀꯣ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ ꯐꯪꯅꯤ ꯃꯇꯝ ꯉꯥꯏꯌꯨ ꯍꯥꯏ ꯏꯆꯦ ꯀꯔꯃꯅ ꯑꯣ ꯁꯥꯄꯝ ꯍꯥꯏ ꯑꯗꯩ ꯁꯣꯁꯣꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯇꯥꯡꯈꯨꯜ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯤꯌꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯁꯨ ꯈꯪꯅꯗꯦ ꯀꯔꯤꯝꯐꯥꯎ ꯈꯪꯅꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯄꯣꯠꯁꯝꯕꯝꯅ ꯇ꯭ꯔꯥꯏꯕꯦꯜꯁꯨ ꯆꯦ ꯌꯥꯝꯅ ꯂꯩꯇꯦꯕ ꯑꯅꯨꯒꯤ ꯃꯤꯠꯁꯦ ꯏꯆꯦ ꯑꯅꯨꯒꯤ ꯃꯤꯠꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯀꯣ ꯏꯕꯥꯏ ꯎꯝ ꯆꯩꯇꯦꯛꯇꯣ ꯈꯔ ꯑꯝꯇ
ꯆꯩꯇꯦꯛ ꯉꯔꯥꯡꯒꯤꯗꯣ ꯍꯥꯞꯁꯤꯔꯥ ꯑꯩꯗꯤ ꯀꯤꯖꯩꯌꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯞꯄꯗꯣ ꯁꯥꯄꯝꯅ ꯀꯩ ꯃꯦꯒꯥ ꯕ꯭ꯔꯣ ꯆꯥꯛ ꯆꯦ ꯀꯥꯅꯣꯟꯒ ꯀꯧꯅꯗ꯭ꯔꯕꯣ ꯍꯥꯏ ꯗꯥ ꯃꯦꯒꯥꯒ ꯏꯆꯦ ꯀꯥꯅꯣꯟꯒ ꯍꯧꯖꯤꯛ ꯕ꯭ꯔꯦꯛ 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 ꯅꯣꯡꯒ ꯈꯥꯛꯄꯗꯣ ꯈꯥꯛꯄꯗꯨꯅꯦꯕ ꯏꯆꯦ ꯀꯥꯅꯣꯟꯒ ꯗꯥ ꯃꯦꯒꯥꯒꯁꯦ ꯍꯧꯖꯤꯛ ꯀꯧꯅꯗ꯭ꯔꯦ ꯊꯣꯏꯕꯤ ꯉꯥꯡꯅꯗ꯭ꯔꯦ ꯁꯅꯥꯅꯒ ꯗꯥꯕꯨꯡ ꯆꯩꯇꯦꯛ ꯔꯦꯗꯤ ꯇꯧ ꯍꯥꯏ ꯆꯩꯇꯦꯛ ꯑꯩ ꯃꯆꯦꯒꯩ ꯃꯤ ꯂꯥꯎꯊꯣꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯃꯦꯘꯥꯅ ꯌꯥꯗꯧꯕꯨ ꯏꯜꯂꯤ ꯀꯩꯕ ꯌꯥꯗꯨꯕꯨ ꯏꯜꯂꯤ ꯍꯥꯏꯁꯤꯕꯨ ꯂꯜꯂꯤ ꯍꯥꯏꯁꯤꯕꯨ ꯃꯁꯤꯒꯤ ꯀꯩꯕ ꯃꯁꯤꯡꯗꯤ ꯁꯨꯔꯤꯕ꯭ꯔꯣ ꯈꯪꯗꯦ ꯗꯥ ꯃꯦꯘꯥꯗꯨꯗꯤ ꯑꯩꯗꯤ ꯃꯁꯤꯡꯗꯤ ꯊꯤꯔꯨꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯇꯦꯛꯄꯃꯛꯇꯤ ꯅꯠꯇꯦꯕꯀꯣ ꯂꯟꯕ ꯑꯣꯏꯔꯝꯃꯦ ꯃꯥꯏꯁꯦ ꯈꯨꯜꯄꯨꯋꯥꯅ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯤꯡ ꯇ꯭ꯔꯥꯏꯕ ꯅꯒꯥꯅꯦꯀꯣ ꯑꯣ ꯑꯩꯗꯤ ꯃꯔꯤꯡ ꯇ꯭ꯔꯥꯏꯕ ꯅꯒꯥꯅꯤꯀꯣ ꯑꯣ ꯃꯔꯤꯡ ꯑꯣꯀꯦ ꯑꯥ ꯈꯨꯜꯄꯨꯋꯥ ꯏꯆꯦ ꯀꯜꯃꯅꯅ ꯁꯥꯄꯝ ꯍꯧꯕ꯭ꯔꯣ ꯍꯧꯔꯕꯣ ꯁꯥꯄꯝꯒꯨꯝꯕꯅ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯃꯦꯒꯥ ꯕ꯭ꯔꯣ ꯍꯧꯖꯒꯦꯀꯣ ꯀꯥꯁꯤꯠꯅ ꯑꯩꯁꯨ ꯂꯥꯛꯑꯦ ꯀꯥꯁꯤꯠ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯥꯁꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯈꯣꯜꯄꯨꯋꯥ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯔꯤꯡ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯄꯨꯛꯆꯦꯜꯕꯨ ꯁꯦꯡꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯦꯡꯗꯕ ꯃꯣꯏꯅꯗꯤ ꯁꯦꯡꯗ꯭ꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯈꯦꯠꯅꯕꯗꯤ ꯂꯩꯇꯕꯅꯤ ꯄꯨꯛꯆꯦꯜꯕꯨ ꯁꯦꯡꯉꯗꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩꯗꯤ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ some cookie are good but some cookie are bad but God people go to heaven okay ꯗꯩꯗꯤ ꯀꯥꯁꯤꯠꯅ ꯀꯩꯕ ꯀꯥꯅꯣꯟ ꯕꯂꯥ ꯆꯥꯛ ꯆꯥꯔꯕꯣ ꯖꯌꯥ ꯉꯧꯕꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯇꯥꯛꯄꯤꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ ꯀꯩꯅꯣ ꯖꯌꯥ ꯉꯥꯎꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯤꯀꯣ ꯏꯆꯦ ꯀꯥꯅꯣꯟ ꯃꯂꯥ ꯀꯩꯕ ꯗ ꯁꯤꯠ ꯀꯦꯝꯁꯤ ꯍꯥꯏ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣ ꯁꯨꯅꯣꯅꯥꯎꯅ ꯀꯩꯕ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯈꯔ ꯀꯨꯏꯅ ꯊꯥꯈꯤꯁꯦꯀꯣ ꯇꯨꯝꯅꯤꯡꯂꯁꯨ ꯈꯔ ꯈꯪꯕ ꯇꯥꯔꯤ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯈꯥꯡꯕ ꯇꯥꯔꯦ ꯏꯆꯦ ꯑꯒꯦꯟ ꯍꯧꯀꯤꯞ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯏꯔꯝꯃꯤꯁꯦ ꯑꯣꯏꯔꯕꯁꯦ ꯎꯝ ꯀꯛꯈ꯭ꯔꯕ ꯑꯗꯨ ꯂꯩ ꯆꯛꯊꯨ ꯃꯩꯇꯩ ꯃꯆꯥ ꯀꯥꯏꯅꯤ ꯊꯣꯏꯕꯤ ꯁꯅꯥꯁꯤꯒ ꯍꯥꯎꯀꯤꯕꯟ ꯑꯃ ꯂꯥꯛꯏꯁꯦ ꯀꯛꯊꯠꯂꯣ ꯃꯦꯠꯊꯠꯂꯣ ꯑꯒꯤꯟ ꯍꯧꯈꯤꯞ ꯀꯥꯏ ꯆꯛꯊꯨꯖꯥ ꯀꯣꯔꯨꯡꯅ ꯀꯩꯕ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤ ꯑꯦꯐ ꯕꯤ ꯑꯦꯀꯥꯎꯟ ꯀꯔꯝꯃꯥꯏꯅ ꯍꯥꯡꯒꯦ ꯁꯥꯄꯝ ꯈꯨꯃꯟꯅ ꯀꯔꯥꯏꯕ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯥꯐꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯂꯥꯏꯐꯅꯤꯀꯣ ꯏꯆꯦ ꯀꯃ ꯆꯥꯕ ꯀꯨꯏꯔꯦꯗ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯧꯅꯗ꯭ꯔꯦ ꯏꯔꯣꯟꯕ ꯏꯔꯣꯟꯕ ꯍꯩꯇꯦ ꯍꯥꯏꯔꯨꯕꯗꯒꯤ ꯀꯧꯅꯗ꯭ꯔꯦ ꯁꯥꯐꯝ ꯏꯔꯣꯟꯕ ꯍꯩꯇꯦ ꯍꯥꯏꯔꯨꯕꯗꯒꯤ ꯍꯥꯏ ꯃꯥꯜꯂꯦ ꯏꯔꯣꯟꯕ ꯍꯩꯇꯦ ꯍꯥꯏꯔꯨꯕꯗꯒꯤ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕ ꯑꯗꯨꯅ ꯀꯥꯔꯟ ꯇꯥꯅꯒꯨꯝꯁꯦꯀꯣ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟ ꯑꯃꯒꯨꯝ ꯅꯀꯣ ꯑꯃꯗꯨ ꯅꯠꯇꯦ ꯊꯕꯤꯆꯅꯥ ꯀ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯕ ꯇꯨꯝꯅꯤꯡ ꯕ꯭ꯔꯣ ꯏꯇꯩꯃ ꯇꯥꯃꯣ ꯑꯣꯀꯦ ꯌꯦꯡꯉꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯩ ꯁꯥꯄꯝ ꯀꯨꯝꯃꯟꯅ ꯀꯣꯔꯨꯡ ꯅꯪ ꯍꯦꯟꯃꯜꯂꯦ ꯊꯣꯏꯕꯤ ꯅꯠꯇꯕ ꯑꯗꯩꯗ ꯀꯧꯕꯤꯌꯨꯀꯣ ꯀꯥꯁꯤꯅ ꯅꯪ ꯀꯥꯁꯤꯠ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯑꯣ ꯀꯥꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯜꯄꯨꯋꯥ ꯆꯥꯛ ꯑꯩ ꯆꯥꯔꯕꯣ ꯐꯦꯁꯕꯨꯛ ꯀꯥꯁꯤ ꯄꯥꯏꯗꯦ ꯕꯕꯥ ꯇꯥꯂꯦꯝꯅ ꯀꯔꯥꯏꯕ ꯀꯔꯦꯇꯣ ꯕꯥꯔꯣ ꯏꯆꯦ ꯀꯥꯅꯨꯟꯕꯂꯥꯅ ꯀꯩꯕ ꯑꯗꯦꯀꯣ 11 ꯐꯥꯎꯗꯅꯤ 11 ꯐꯥꯎꯗꯅꯤꯀꯣ ꯑꯅꯨ ꯍꯥꯏ ꯃꯥꯅꯦ ꯏꯆꯦ ꯀꯥꯅꯣ 11 ꯐꯥꯎ ꯇꯧꯗꯣꯏꯅꯦ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯁꯥꯄꯝ ꯈꯪꯗꯦ ꯀꯣꯟꯅ ꯃꯦꯒꯥ ꯕ꯭ꯔꯣ ꯊꯦꯃꯨ ꯌꯥꯡꯅ ꯀꯥꯆꯤꯟꯅ ꯀꯥꯅꯣꯟꯕꯂꯥ ꯀꯩꯕ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯌꯦ ꯁ꯭ꯋꯥꯟꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯆꯥꯔꯦ ꯀꯣꯜꯄ꯭ꯋꯥꯡꯅ ꯇꯥꯃꯣ ꯃꯤꯉꯣꯟꯗ
ꯐꯠꯇꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕ ꯐꯠꯇꯦꯀꯣ ꯑꯗꯨꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯕꯨꯡ ꯃꯔꯣꯜ ꯈꯣꯏꯔꯛꯀꯅꯨ ꯁꯨꯗꯠꯅꯤꯌꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯤꯕꯗ ꯂꯣꯏꯔꯦꯗ ꯏꯕꯦꯝꯃ ꯑꯩꯗꯤ ꯕꯦꯕꯔ ꯇꯦꯂꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯖꯔꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯤꯌꯨꯀꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯂꯥꯏꯚꯁꯤꯕꯨ ꯀꯨꯜꯄ꯭ꯋꯥ ꯈꯔ ꯍꯦꯟꯃꯜꯂꯦ ꯊꯣꯏꯕꯤꯗ ꯑꯇꯩ ꯌꯦꯡꯕꯤꯔꯛꯀꯅꯨꯀꯣ ꯍꯥꯠꯆꯤꯠ ꯍꯦꯠꯁꯦ ꯇꯥꯎꯀꯣ ꯍꯥꯏꯔ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯀꯤꯕꯤꯌꯨ ꯍꯥꯏꯗꯦ ꯁ꯭ꯋꯥꯅ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐꯅ ꯃꯩ ꯇꯥꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯗꯤꯞꯁꯤꯡꯅ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯗꯥꯕꯨꯡ ꯈꯔ ꯂꯥꯏꯛ ꯈꯔ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯗꯥꯕꯨꯡ ꯈꯔ ꯄꯥꯏꯔ ꯃꯥꯜꯂꯦ ꯀꯥꯏ ꯀꯅꯥꯅꯣ ꯁꯤ ꯗꯤꯞꯁꯤꯡ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯄꯥꯏꯕ ꯃꯥꯟꯕ꯭ꯔꯥ ꯑꯩ ꯄꯥꯏꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯑꯩꯁꯦ ꯉꯁꯤ ꯈꯔ ꯄꯥꯏ ꯃꯥꯟꯕ꯭ꯔꯥ ꯎꯁꯥ ꯀꯤꯔꯟꯅ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯇꯨ ꯁ꯭ꯂꯤꯞ ꯑꯣꯀꯦ we're going to sleep. I want to sleep in on my bed, and you go. I not go. Hey, nang kai ka mi ke sanken. ꯉꯥꯡꯕ ꯂꯦꯞꯀꯅꯨꯅꯦ Ay, ma'am, ay si ka pai malay si kay pai na. Ma'am, rumay han, ay wakan white. ꯑꯗꯒꯤꯗꯤ Waribo. Tumutubniya. ꯄꯣꯠꯁꯝꯕꯝꯅ ꯍꯥ ꯍꯥ ꯗꯥꯕꯨꯡ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯗꯤꯞꯅ ꯂꯚ ꯌꯨ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯗꯤꯞꯅ ꯂꯚ ꯌꯨ ꯕ꯭ꯔꯣ ꯍꯥꯏꯔꯦ Love you too, love you too. ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯊꯦꯝꯅꯕ ꯃꯟꯇ꯭ꯔ ꯂꯩꯕ꯭ꯔꯣ ꯁꯥꯄꯝ ꯑꯃꯨꯛꯇ ꯇꯥꯛꯂꯛꯑꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯅꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯚꯨꯠ ꯌꯥꯝ ꯊꯣꯛꯄꯅꯤ ꯕ꯭ꯔꯣ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏ ꯑꯗꯒꯤꯗꯤ Kaidi but best friend ni hai. ꯀꯥꯁꯤꯅ ꯆꯥꯔꯦ ꯆꯥꯕꯒ ꯈꯨꯠ ꯍꯥꯝꯕꯒ ꯅꯪꯒꯤ ꯑꯦꯜꯕꯤ ꯌꯥꯎꯅꯤꯡꯕꯅ ꯍꯥꯏꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯀꯥꯁꯤ ꯑꯗꯩꯗꯤ ꯑꯕꯦꯅ ꯑꯦ ꯕꯤ ꯁꯤ 1 2 3ꯅ ꯍꯦꯟꯁꯝ ꯑꯦꯟ ꯀꯩꯅꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯖꯌꯥꯉꯧꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯔꯣ ꯁꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯁꯨ ꯀꯁꯥꯔ ꯌꯥꯝꯅ ꯂꯩꯌꯦ ꯀꯁꯥꯔ ꯂꯣꯟꯗ ꯍꯥꯏꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯅꯨꯄꯤ ꯊꯦꯝꯕ ꯍꯩꯇ꯭ꯔꯗꯤ ꯆꯦ ꯀꯥꯅꯣꯟꯁꯦ ꯁꯥꯎꯅ ꯂꯩꯈꯤ ꯇꯥꯔꯦ ꯍꯥꯏ ꯑꯗꯒꯤ ꯆꯦ ꯀꯥꯅꯣꯟꯅ ꯑꯅꯨꯕꯨꯡ ꯂꯥꯏꯚ ꯌꯥꯎꯒꯗꯕ ꯅꯨꯃꯤꯠ ꯑꯅꯤꯗꯪ ꯉꯥꯏꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯩ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤꯗꯤ ꯂꯥꯛꯀꯅꯤꯀꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯄꯨꯡ 8ꯗ ꯑꯩꯒꯤ ꯃꯇꯝꯁꯤꯒ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯒꯤꯗꯤ ꯁꯟꯗꯦꯗ ꯇꯧꯅꯣ ꯀꯩꯒꯤ ꯁꯇꯔꯗꯦꯗ ꯇꯧ ꯀꯩꯒꯤ ꯈꯨꯜꯄꯨꯋꯥꯅ ꯀꯩꯒꯤꯅꯣ ꯁꯇꯔꯗꯦ ꯇꯧꯔꯗꯤꯅꯦ ꯁꯟꯗꯦꯗꯣ ꯅꯪ ꯄꯣꯊꯥꯕ ꯌꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯁꯟꯗꯦ ꯇꯧꯔ ꯇꯥꯔꯒꯗꯤ ꯇꯥꯃꯣ ꯅꯪꯒꯤ ꯃꯀꯣꯛꯇ ꯍꯥꯞꯄꯗꯣ ꯂꯧꯊꯣꯛꯑꯣ ꯄ꯭ꯂꯤꯁ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯥꯎꯟꯅ ꯏꯌꯥꯝꯕꯁꯦ ꯁꯗꯥꯅꯟꯗ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯑꯗꯒꯤ ꯁꯅꯥꯎꯅ ꯁꯋꯥꯟ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅꯅꯤꯅ ꯍꯥꯏꯔꯤꯁꯤꯅ ꯂꯧꯊꯣꯛ ꯍꯥꯏꯗꯨꯅ ꯑꯗꯨ ꯁꯣꯟꯁꯣꯟꯅ ꯏꯆꯦ ꯃꯅꯤꯄꯨꯔꯗꯒꯤ ꯀꯁꯥꯔꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦ ꯍꯥꯏ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯑꯣꯏꯕꯅꯤꯅꯦ 200 kayano ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ 200 ꯀꯌꯥꯅꯣ ꯑꯣꯏꯕꯅꯤꯀꯣ 217 la ꯑꯩꯈꯣꯏꯅ kayano ꯅꯍꯥꯟꯃꯨꯛ ꯂꯥꯛꯑꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯀꯤꯂꯣꯃꯤꯇꯔ ꯌꯦꯡꯉꯦꯕ ꯀꯌꯥꯝ ꯂꯥꯞꯀꯦ ꯌꯦꯡꯒꯅꯤ ꯍꯥꯏꯅ 200ꯒ ꯀꯌꯥꯅꯣꯝ ꯑꯣꯏꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯥꯄꯝ ꯅꯪꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯨꯝꯅꯤꯡꯉꯦ ꯑꯗꯩ ꯁꯥꯄꯝꯅ ꯏꯝꯐꯥꯜ ꯇꯨ ꯁꯤꯜꯆꯔ ꯀꯤꯂꯣꯃꯤꯇꯔ 283 ꯑꯗꯒꯤꯗꯤ ꯚꯤꯚꯥꯔ ꯇꯦꯂꯦꯟꯅ ꯅꯪꯈꯣꯏ ꯅꯦꯅꯦ
ngasi sak yamna phajare thank you Thebisana aidi lak oi hai Lekhuman che kanon mega bro se nupi themba haite haine hai dagidi manjina na che Hi che kari mathil charage hello manjina welcome na che gelbi lapi bagi thank you so much akhoi gasi do kan chomino na chare nang di kan charake adagidi khumana tumba yakripi yebgaino Jakiro adagidi khumana tumba yakiroi Thebisana nushine haya adagidi chekanona kanano ai khangde ko sapam hai mayam like to the bazaar gadi please like to Stumdani sinbiro Maidon, Ena Chiti to Brazil. posamam tumgraba khangdene posamam tumgra male aisu pung 11 maktani ko tawdoise mayam 11 dagi henodi ngamoyeba aisu jam tumningeba ko tumningmana lore hojiksu Nang siba na khoi mayam kulbuana tamo itema abema fajana tumoko punsi yamna kay punsi yamna sangbo oyu ko chegumna kaino chegumna ko haiba punsi yamna Aidi chahi lising muk hingni. hoi kulpua adagi sauna irang leitro aduda Sidadi aduda tiye. iyamba asidadi kaino tawde irang leitebako posamam leiramde tumde ne che noi wari tari hai adune tumgramane khalure adagidi thank you tachegi elbi loibi phau jawi bagi ko loidi loirani 45 minutes oire hoji 11 tabago loisandoine ko adugagidi chekano na bai oirage hai chekano loi phau ni jaw godana adagi dame khana kaiba kaunadi se themine sapam radio da isai khanbada maming ka happy madi ai ming hapte yam saukhre sapam hai dagidi manjinana chece hoigi mukbang yenguraga singju chaninglagta singju chare hauramro singjudo manjina adagidi usakiranna tumba yadre hai adai khumana megha bro nupi themba tamuko hai Thebisana da megha themu hai dagidi khumana megha bro nupi themba tamuko hai adagidi manjinana singju chana live yenglagine hai haurambra haiba nagi singjudo hauramgani ko ai singju yam pameba adagidi kulpuana iteima ai yamna ware thabak leitre hai o kulpuwa nang kari manipur da thabak leitre hairo nang se kai thabak suramge hana posamamna aikhoi dadana aikoi dadana nachega nachega na ibaiga chak kauni yam kanna hairi che asengba phagirate hai asengba kirane posamam Thebisana kaiba ngasigi video do karam kanda thagatlaktoi Thebisana heng thagatlaktoi ko de manjinana hawe hai ashaurangani asengba ai singju jam pameba khangbra aduna ina khaliba manipur da kala adine manipur da singju jamna hawba mafam ama lei habdo kai haigene mafam do aduda chatoine singju chaba Namboldra kai singju hawba mafam leibida Nambol bora. Nambol Kaching bora. singjuda Sinjudasu nambol. adagidi kulpuana hoi hai adagidi sosonauna good night ichega tamo se tumningbana yadre ado mukbangi video di khara thuna thagalago ngaga irombaga charako hai ngaga irombaga charako hai okay charake noi Thebisana na pung hairagu hai pung kainogiduga amagiduga thangalage Thebisana adugi Thebisana na thengmanbagi mimi singju yam hawba kai
ꯊꯥꯡꯃꯩꯕꯟꯒꯤ ꯃꯤꯃꯤꯁꯤꯡꯖꯨ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩ ꯂꯥꯛꯑꯒ ꯆꯥꯕ ꯆꯠꯁꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯑꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯂꯥꯏꯚ ꯂꯣꯏꯔꯝꯗꯣꯔꯦ ꯄꯨꯁꯄꯥ ꯄꯨꯁꯄꯥ ꯅꯪ ꯉꯥꯏꯔꯤꯅꯤꯅꯦ ꯍꯣꯏ ꯁꯤꯔꯦꯗ ꯄꯨꯁꯄꯥꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯄꯨꯁꯄꯥ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯁꯦꯡꯕꯩꯅꯦ ꯆꯦ ꯃꯥꯅ ꯍꯥꯏꯕ ꯅꯪ ꯅꯪ ꯑꯅꯨ ꯈꯨꯃꯟꯗ ꯗꯨꯛꯖꯥꯝ ꯉꯥꯎꯖꯔꯤꯗꯣ ꯌꯨꯝꯗ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯒ ꯄꯦꯟꯅ ꯎꯅꯔꯣ ꯍꯥꯏꯔꯤ ꯑꯁꯦꯡꯕꯅꯦ ꯍꯥꯏꯌꯣ ꯏꯃꯥ ꯑꯁꯦꯡꯕꯒꯤꯔꯅꯦ ꯅꯪꯅ ꯅꯆꯦꯗ ꯉꯥꯎꯖꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯁꯛꯁꯤ ꯈꯪꯗ꯭ꯔꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯥꯛꯂꯦ ꯍꯥꯏꯌꯦ ꯑꯗꯩ ꯏꯆꯦ ꯀꯥꯔꯣꯅ ꯑꯅꯨ ꯃꯅꯤꯄꯨꯔ ꯅꯣꯏꯒꯤ ꯀꯅꯥ ꯂꯩꯒꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯀꯨꯌꯥꯏ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯗꯥꯒꯤꯅꯦ ꯃꯈꯨꯔꯥ ꯂꯩꯌꯦꯕꯀꯣ ꯍꯦꯛ ꯃꯣꯏ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯈꯨꯔꯥꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯦꯇꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏꯗꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯄꯣꯛꯃꯤꯟꯅꯕꯗꯣ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯑꯥꯗ ꯌꯨꯝ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝ ꯂꯩꯗ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯁꯨ ꯂꯩꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯂꯩꯌꯦ ꯑꯩꯒꯤꯁꯨ ꯃꯔꯤ ꯃꯇꯥ ꯑꯗꯒꯤꯗꯤ ꯗꯥꯃꯦꯘꯥꯅ ꯊꯦꯝꯕ ꯊꯦꯝꯈꯤꯒꯦ ꯁꯥꯎꯕꯗꯤ ꯍꯦꯜꯃꯜꯅꯤ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩꯁꯨ ꯆꯥꯛ ꯀꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯟꯖꯤꯅꯥꯅ ꯃꯊꯪꯗꯗꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯒꯣ ꯄ꯭ꯂꯤꯖ ꯃꯥꯏ ꯔꯤꯀ꯭ꯋꯦꯁ ꯍꯥꯏ ꯃꯟꯖꯤꯅꯥ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯅꯍꯥꯟꯁꯨ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯂꯥꯛꯑꯒꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯆꯥꯒꯦ ꯇꯧꯔꯒꯅꯦ ꯑꯗꯣ ꯐꯪꯍꯧꯗ꯭ꯔꯕ ꯑꯗꯣ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯒꯦ ꯍꯥꯏꯅ ꯍꯋꯥꯏꯖꯥꯔꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯦ ꯍꯋꯥꯏꯖꯥꯔ ꯆꯥꯅꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯗꯨꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯕ ꯑꯩꯉꯣꯟꯗ ꯍꯋꯥꯏꯖꯥꯔ ꯄꯤꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯍꯋꯥꯏꯖꯥꯔꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯈꯇꯪ ꯃꯥꯏ ꯆꯥꯅꯕ ꯂꯩꯗꯨꯒꯩ ꯂꯧꯔ ꯂꯥꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯡꯗ꯭ꯔꯨꯝꯗ ꯍꯥꯞꯅꯕꯩ ꯂꯧꯔꯒ ꯆꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯋꯥꯏꯖꯥꯔꯗꯣ ꯃꯊꯪꯗꯗꯤ ꯃꯥ ꯂꯣꯜꯂꯒ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏ ꯑꯩ ꯄꯦꯀꯦꯠ 4-5 ꯂꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯇꯧꯔꯛꯀꯦꯀꯣ ꯃꯟꯖꯤꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯆꯠꯇꯣꯏꯅꯦ ꯏꯅꯝꯃ ꯀꯛꯆꯤꯡꯗ ꯁꯣꯏꯕꯨꯝ ꯂꯩꯕꯒ ꯆꯠꯇꯣꯏꯅꯦ ꯂꯥꯛꯇ ꯂꯥꯛꯎ ꯍꯥꯟꯅ ꯍꯥꯏ ꯑꯗꯨꯅꯦ ꯍꯥꯏꯕ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗꯣ ꯈꯪꯗꯦꯗꯅ ꯑꯗꯨ ꯅꯪꯅ ꯄꯨꯕꯤꯕ ꯇꯥꯕ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯊꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯩ ꯍꯥꯏꯈꯔꯦ ꯀꯩꯀꯥꯁꯤꯅ ꯃꯅꯤꯄꯨꯔ ꯆꯠꯄ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯀꯤꯗ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯄꯨꯁꯄꯥ ꯅꯪ ꯀꯧꯔꯤꯅꯦ ꯅꯪ ꯉꯁꯥꯏꯗꯩ ꯂꯩꯇꯦꯗꯅ ꯀ꯭ꯋꯥ ꯆꯔꯣꯡꯁꯦ ꯁꯪꯒꯣꯏꯗꯩ ꯄꯨꯔꯛꯑꯒꯅꯦ ꯊꯑꯣꯏꯅ ꯅꯪꯉꯣꯟꯗ ꯂꯛꯅꯗꯒꯤ ꯈꯪꯕ꯭ꯔꯥ ꯀ꯭ꯋꯥꯁꯦ ꯄꯨꯁꯜꯂꯛꯏꯕ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯇꯟꯗꯦꯗ ꯅꯪꯁꯦ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯅꯨꯄꯤ ꯊꯦꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯊꯦꯝꯕꯤꯌꯨ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯪ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯪ ꯆꯠꯄ ꯃꯇꯝꯗ ꯊꯦꯝꯒ ꯊꯣꯏꯕꯤ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯊꯦꯝꯃꯒ ꯊꯣꯏꯕꯤ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯀꯥꯏ ꯑꯩ ꯉꯝꯖꯔꯣꯏ ꯏꯕꯨꯡꯉꯣ ꯑꯗꯒꯤ ꯃꯟꯖꯤꯅꯥꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯊꯦꯡꯅꯁꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦꯀꯣ ꯆꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯑꯩꯁꯨ ꯁꯤꯡꯖꯨ ꯂꯚꯔꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯟꯖꯤꯅꯥ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯅꯗꯣꯏꯅꯤꯀꯣ ꯑꯗꯩ ꯀꯥꯁꯤꯅ ꯃꯅꯤꯄꯨꯔ ꯑꯩꯁꯨ ꯌꯥꯝꯅ ꯀꯣꯏꯅꯤꯡꯕꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯀꯥꯁꯤ ꯍꯦꯛ ꯆꯠꯄ ꯉꯝꯗꯦꯕꯀꯣ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯁꯦ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯗꯤ ꯃꯌꯥꯝ ꯄꯤꯛꯊꯅ ꯂꯩ ꯑꯗꯩꯗꯤ ꯑꯩꯒꯤ ꯋꯥꯏ ꯇꯤ ꯌꯨꯇꯨꯕꯇꯒꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀꯣ ꯈꯪꯅꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣ ꯇꯧꯅꯔꯦ ꯑꯗꯣ ꯍꯦꯛ ꯆꯠꯄꯗꯤ ꯃꯣꯏꯒꯤꯗꯤ ꯉꯝꯗꯦ ꯃꯣꯏ ꯃꯃꯥ ꯄꯣꯛꯃꯤꯟꯅꯕ ꯃꯟꯗꯣꯝꯆꯥꯅꯦ ꯃꯃꯥꯟꯗꯧꯅꯦ ꯂꯣꯏꯅ ꯇ꯭ꯔꯨꯝꯂꯥꯎꯕꯤꯗ ꯂꯩꯔꯝꯕꯅꯦꯕ ꯑꯗꯣ ꯂꯥꯟꯁꯤꯗ ꯀꯩ ꯐꯤꯕꯝ ꯑꯣꯏꯅꯈ꯭ꯔꯕ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯗꯦ ꯏꯅꯝꯃ ꯅꯣꯏ ꯃꯔꯤ ꯃꯇꯥ ꯂꯣꯏ ꯀꯟꯊꯣꯛꯑꯝꯃꯒ ꯑꯩꯒꯤꯗ ꯂꯩꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯑꯁꯦꯡꯕꯩꯔꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯑꯩꯅ ꯑꯦꯜꯕꯤ ꯌꯥꯎꯔꯤꯁꯦ ꯃꯁꯛꯁꯨ ꯌꯦꯡꯉꯤꯅꯤ ꯑꯗꯒꯤ ꯇꯨꯝꯅꯤꯡꯉꯁꯨ ꯇꯨꯝꯅꯤꯡꯗꯕ ꯁꯥꯅ ꯀꯔꯤꯒꯤ ꯇꯨꯝꯗꯣꯔꯤꯅꯣ ꯀꯔꯤꯕ ꯍꯪꯉꯒ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯏꯔꯥꯡ ꯐꯠꯇꯦ ꯍꯥꯏꯌꯦ ꯅꯣꯏꯗꯥꯅ ꯍꯥꯏꯔꯣ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯁꯦ ꯏꯔꯥꯡ ꯐꯠꯇꯦ ꯍꯥꯏꯅ
ꯃꯌꯥꯅꯥꯎꯅ ꯆꯦ ꯏꯕꯥꯏꯅ ꯃꯀꯣꯛꯇ ꯍꯥꯞꯄꯤꯁꯤ ꯀ꯭ꯋꯥ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯗꯨꯅꯦ ꯀꯩꯅꯣꯗ ꯄꯨꯁꯄꯥꯗ ꯂꯛꯅꯔꯤꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯄꯨꯁꯄꯥꯁꯦ ꯀ꯭ꯋꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯀ꯭ꯋꯥꯁꯦ ꯊꯥꯔꯛꯑꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯑꯗꯣ ꯊꯥꯕꯁꯦ ꯊꯥꯐꯝ ꯈꯪꯗꯦ ꯍꯥꯏ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯃꯈꯥꯗ ꯒꯥꯔꯤ ꯍꯧꯖꯤꯛ ꯆꯠꯇꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯂꯛꯅꯔꯤꯕ ꯄꯨꯁꯄꯥꯗ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯑꯣꯖꯥꯕꯨꯡꯒꯤ ꯆꯦꯅꯦꯜ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ LB ꯑꯝꯇ ꯌꯥꯎꯔꯔꯣꯏ ꯍꯥꯏ ꯑꯣꯖꯥꯕꯨꯡꯒꯤ ꯆꯦꯅꯦꯜ ꯇꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ LB ꯑꯝꯇ ꯌꯥꯎꯔꯔꯣই ꯍꯥꯏ ꯗꯥ ꯃꯦꯘꯥ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯀꯣ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯁꯟꯗꯦꯗ ꯇꯧꯔꯨꯅꯦ ꯀꯩꯒꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯇꯧ ꯁꯦꯇꯔꯗꯦ ꯅꯥꯏꯠꯇ ꯀꯩꯅꯣꯗꯤ ꯁꯟꯗꯦ ꯇꯧ ꯇꯥꯔꯗꯤ ꯅꯣꯡꯉꯥꯜꯂꯒ ꯁ꯭ꯀꯨꯜ ꯂꯩꯗꯣꯏꯃꯤꯗꯅ ꯄꯔꯤꯈꯥ ꯀꯩꯅꯣ ꯇꯧꯗꯣꯏꯃꯤꯅ ꯑꯗꯒꯤ ꯁꯥꯄꯝꯅ ꯍꯥꯏꯕ ꯆꯦ ꯄꯣꯠꯁꯝꯕꯝ ꯆꯥꯛ ꯀꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤꯒ ꯅꯪꯒꯁꯨ ꯆꯥꯛ ꯀꯧꯗꯣꯏꯅꯦ ꯈꯨꯃꯟ ꯍꯥꯏ ꯀꯥꯁꯤꯅ ꯑꯅꯨ ꯀꯣꯂꯤ ꯍꯋꯥꯏ ꯏꯔꯣꯟꯕ ꯆꯥꯎ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯀꯥꯁꯤ ꯑꯩꯁꯨ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯗ ꯄꯤꯖꯅꯤꯡꯉꯤꯁꯦ ꯀꯛꯆꯤꯡ ꯕꯣꯔꯥꯒ ꯁꯣꯏꯕꯨꯝꯒꯅꯦ ꯍꯦꯟꯅ ꯄꯤꯖꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯏ ꯑꯣ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯌꯥꯝꯅ ꯍꯥꯎꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯑꯩ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕ ꯍꯥꯏꯌꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯪ ꯊꯣꯏꯕꯤꯁꯅꯥꯅꯁꯨ ꯉꯁꯥꯏ ꯍꯪꯉꯦ ꯏꯆꯦ ꯄꯨꯁꯄꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯕꯣꯔꯥꯗꯤꯕ ꯎꯁꯥ ꯀꯤꯔꯟꯅ ꯂꯥꯏꯚ ꯂꯣꯏꯗꯣꯔꯦ ꯍꯥꯏ ꯀꯩꯅꯣꯗꯣ ꯂꯣꯏꯗꯣꯔꯦ ꯂꯥꯏꯚ ꯂꯣꯏꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯀꯧꯈꯥ ꯕꯣꯔꯥꯗꯣ ꯀꯧꯈꯥ ꯕꯣꯔꯥ ꯊꯤꯅ ꯍꯥꯎꯔꯤꯉꯣ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯩ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯑꯩꯒꯤ ꯀꯣꯃꯦꯟꯁ ꯄꯥꯕꯤꯗꯦ ꯑꯩ ꯁꯤꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯌꯦ ꯑꯩ ꯀꯥꯏꯗ ꯄꯥꯗ꯭ꯔꯒꯦ ꯈꯨꯜꯄꯨꯋꯥ ꯀꯥꯏꯗ ꯄꯥꯍꯧꯗ꯭ꯔꯒꯦ ꯑꯩꯕꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏ ꯃꯔꯤ ꯍꯦꯛ ꯅꯠꯇꯕꯅꯤꯅ ꯊꯥꯖꯗ꯭ꯔꯁꯨ ꯗꯥꯕꯨꯡꯅ ꯏꯅꯝꯃꯒꯗꯤ ꯑꯩ ꯁꯨꯛꯀꯥꯎ ꯀꯥꯎꯖꯔꯣꯏꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯏ ꯃꯔꯤꯈꯛ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏ ꯃꯔꯤꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯁꯨꯃꯥꯏꯅ ꯂꯃꯈꯥꯡꯗ ꯐꯪꯅꯔꯒꯁꯨ ꯊꯃꯣꯏ ꯁꯦꯡꯅꯀꯣ ꯏꯆꯦꯅꯤ ꯏꯅꯝꯃꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯗꯣ ꯄꯣꯠꯁꯝꯕꯝ ꯆꯥꯛ ꯀꯧꯒꯗꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃꯩ ꯃꯃꯥꯡꯗ ꯍꯥꯏꯔꯛꯑꯣ ꯅꯨꯡꯗꯥꯡꯗꯣ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯦ ꯂꯥꯏꯛ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯍꯦꯜꯂꯣ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯍꯣꯏ ꯗꯗꯥꯅ ꯍꯥꯏꯕ ꯇꯨꯝꯅꯤꯡꯗꯕ ꯁꯥꯅ ꯌꯦꯡꯉꯒ ꯂꯩꯗꯣꯏꯅꯦ ꯍꯥꯏ ꯑꯣꯏꯃ ꯁꯤꯔꯦꯗ ꯀꯥꯁꯤꯅ ꯕꯨꯡ ꯑꯅꯨ ꯑꯣꯀꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯀꯥꯁꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯆꯦꯟ ꯈꯨꯃꯟ ꯒ ꯂꯣꯏꯅꯅ ꯂꯥꯛꯄꯤꯔꯣꯀꯣ ꯀꯥꯏꯅ ꯁꯦꯁ ꯅꯪ ꯅꯨꯄꯤ ꯆꯦꯟꯕꯗꯣ ꯑꯩꯈꯣꯏ ꯆꯦꯜꯂꯣ ꯍꯥꯏꯔꯣ ꯉꯝꯖꯔꯣꯏ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯗꯤ ꯉꯝꯖꯔꯣꯏꯀꯣ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯁꯥꯄꯝ ꯑꯩꯕꯨ ꯀꯔꯤꯕ ꯑꯩꯕꯨ ꯀꯩꯅꯣ ꯀꯥꯎꯒꯟꯕꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯒ ꯀꯥꯎꯔꯛꯑꯗꯤ ꯍꯥꯏꯁꯤꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯛꯑꯣꯏ ꯍꯥꯏ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯨꯍꯝꯃꯗꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯀꯩꯒꯤ ꯊꯣꯏꯕꯤ ꯍꯥꯏꯌꯦ ꯑꯗꯩ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯣꯏꯗꯣꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯗꯣꯔꯦ ꯂꯣꯏꯔꯝꯗꯥꯏ ꯌꯧꯔꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯀꯗꯥꯏꯅꯣ ꯄꯣꯠꯁꯝꯕꯝꯁꯦ ꯅꯨꯄꯤꯔꯣ ꯍꯥꯏ ꯃꯥꯅꯦ ꯅꯨꯄꯤꯅꯦ ꯏꯆꯦ ꯀꯥꯅꯣ ꯅꯨꯄꯤꯅꯦ ꯂꯛꯈꯤꯄꯨꯔꯒꯤꯅꯤꯀꯣ ꯃꯥꯁꯦ ꯑꯩꯒꯗꯤ ꯍꯥꯟꯅ ꯎꯅꯈ꯭ꯔꯦꯕ ꯄꯣꯠꯁꯝꯕꯝꯁꯦ ꯑꯩꯒ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯂꯥꯏ ꯊꯥꯗꯕ ꯅꯨꯃꯤꯠꯇ ꯎꯅꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯌꯥꯎꯕꯅꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯑꯩꯒꯤ ꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯦꯕꯀꯣ ꯗꯨꯔꯒꯥ ꯂꯥꯏ ꯊꯥꯗꯕꯗ ꯑꯩꯅ ꯂꯛꯈꯤꯄꯨꯔꯗ ꯀꯣꯏꯕ ꯆꯠꯄꯗꯣ ꯑꯗꯨꯏꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯤꯈꯛ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯪꯅꯕꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯐꯪꯅꯕꯗꯣ ꯄꯣꯠꯁꯝꯕꯝ ꯌꯥꯎꯕꯅꯦ ꯄꯣꯠꯁꯝꯕꯝꯅꯦ ꯑꯍꯥꯟꯕꯗ ꯑꯩꯒ ꯉꯥꯡꯅꯔꯤꯗꯣ ꯄꯣꯠꯁꯝꯕꯝꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯏꯆꯦ ꯀꯥꯅꯣꯟ
ꯅꯣꯏꯒꯤꯗꯤ ꯁꯥꯄꯝꯅ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯀꯥꯅꯣꯟ ꯃꯧꯅꯤ ꯆꯦ ꯄꯣꯠꯁꯝꯃꯝꯁꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯛꯆꯤꯡ ꯁꯣꯏꯕꯨꯝ ꯅꯠꯇꯅ ꯃꯃꯤꯡ ꯆꯠꯄ ꯂꯩꯇꯦꯗꯥꯕꯨꯡ ꯀꯧꯈꯥ ꯆꯥꯅꯤꯡꯉꯗꯤ ꯀꯣꯏꯊꯤ ꯊꯤꯔ ꯂꯣꯏꯔꯦ ꯐꯪꯅꯕ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯆꯦ ꯀꯥꯅꯣꯟ ꯑꯩ ꯃꯧꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯍꯥꯏꯕ ꯀꯛꯆꯤꯡ ꯕꯣꯔꯥ ꯁꯣꯏꯕꯨꯝ ꯀꯛꯋꯥꯒꯤ ꯋꯥꯇꯤꯟ ꯅꯝꯕꯣꯜ ꯕꯣꯔꯥ ꯃꯤꯡ ꯆꯠꯂꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯉꯁꯤ ꯀꯩꯀꯩ ꯆꯥꯔꯨꯔꯦ ꯍꯥꯏ ꯑꯗꯒꯤ ꯈꯨꯔꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯑꯕꯦꯝꯃ ꯐꯖꯅ ꯇꯨꯝꯃꯣꯀꯣ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯇꯨꯝꯂꯒꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯈꯨꯔꯄꯨꯋꯥ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯏꯁꯣꯔ ꯂꯩꯔꯤꯀꯣ ꯏꯁꯣꯔꯅ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯇꯝꯃꯝꯗꯣꯏꯅꯤꯀꯣ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯃꯝꯕ ꯂꯩꯕꯒꯤ ꯑꯉꯥꯟꯕ ꯂꯩꯔꯤꯅꯤ ꯑꯉꯥꯟꯕ ꯂꯩꯕꯒꯤ ꯑꯃꯝꯕ ꯂꯩꯔꯤꯅꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤꯀꯣ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯅꯠꯇꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤꯀꯣ ꯏꯁꯣꯔ ꯈꯨꯔꯝꯃꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯊꯣꯏꯕꯤꯁꯅꯥ ꯅꯪꯗꯤ ꯑꯩꯒꯤ ꯆꯦꯆꯦꯅꯤꯅ ꯂꯥꯏꯞ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯏ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯀꯞꯈꯔꯦ ꯄꯨꯁꯄꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯉꯥꯡꯅꯤꯅ ꯄꯥꯔꯨꯔꯣ ꯂꯥꯏꯔꯤꯛꯇꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯕ꯭ꯔꯣꯁꯦ ꯆꯦ ꯑꯅꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯑꯩ ꯃꯌꯥꯝꯅ ꯇꯧꯁꯟꯅꯩꯅꯤ ꯃꯌꯥꯝ ꯇꯧꯁꯟꯅꯩꯅꯤꯀꯣ ꯀꯦꯃꯦꯔꯥ ꯃꯥꯡꯉ ꯇꯧꯁꯟꯅꯩꯅꯤ ꯀꯦꯃꯦꯔꯥ ꯂꯣꯏꯔꯛꯄꯗ ꯗꯝ ꯐꯨꯊꯕꯤꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯉꯁꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯄꯨꯒꯦ ꯇꯧꯅꯨ ꯍꯥꯏꯕ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯏꯕꯥꯏ ꯌꯥꯎꯁꯪ ꯃꯇꯝꯗ ꯑꯣꯏꯅ ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯅꯠꯇꯦꯀꯣ ꯏꯕꯥꯏ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯆꯥꯛꯅꯔꯤꯅꯦ ꯁꯥꯄꯝ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯗꯩ ꯎꯁꯥ ꯀꯤꯔꯟꯅ ꯀꯩꯅꯣ ꯍꯥꯏ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯀꯧꯈꯥ ꯍꯥꯏꯕꯅꯤꯀꯣ ꯂꯨꯈꯥ ꯅꯠꯇꯦ ꯑꯁ ꯅꯣꯏ ꯍꯥꯟꯅ ꯑꯝꯇ ꯂꯥꯛꯑꯣꯁꯦ ꯑꯗꯨꯒ ꯂꯣꯏ ꯀꯣꯏꯁꯦ ꯆꯥꯕꯒ ꯂꯣꯏ ꯆꯠꯁꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯏꯆꯦ ꯀꯥꯅꯣꯅ ꯀꯩꯁꯨ ꯆꯥꯗꯦ ꯁꯥꯄꯝ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯣ ꯆꯦ ꯀꯥꯅꯣꯟ ꯑꯩꯗꯤ ꯀꯩꯀꯩ ꯆꯥꯔꯨꯔꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯅꯨꯃꯤꯠ ꯂꯩꯅꯦ ꯏꯇꯩꯁꯦ ꯍꯥꯏꯌꯦ ꯅꯨꯃꯤꯠ ꯂꯩꯅꯦ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠ ꯂꯩ ꯍꯥꯏꯁꯦ ꯅꯨꯃꯤꯠ ꯂꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯄꯨꯁꯄꯥ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯏꯇꯩꯃ ꯇꯥꯃꯣ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯆꯥꯅꯤꯡꯂꯗꯤ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗ ꯆꯪꯕꯤꯌꯨꯀꯣ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗꯣ KH ꯀꯣꯔꯨꯡ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯆꯥꯛꯑꯣ ꯍꯥꯏ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛ ꯍꯥꯏꯅꯕ ꯌꯥꯗꯦ ꯍꯥꯟꯅ ꯇꯧꯔꯤꯉꯩꯗ ꯁꯤꯜꯂꯗꯤ ꯁꯣꯏꯕꯅꯤ ꯀꯣꯟꯅ ꯂꯥꯛꯂꯒ ꯍꯥꯏ ꯑꯣꯀꯦ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯑꯑꯣꯟ ꯆꯥꯕꯒꯤ ꯌꯥꯏ ꯑꯩꯕꯨ ꯑꯑꯣꯟ ꯆꯥꯕ ꯄꯨꯁꯄꯥ ꯑꯣꯟ ꯆꯥꯕꯒꯤ ꯌꯥꯏꯌꯦ ꯅꯪ ꯅꯨꯃꯤꯠ ꯂꯩꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯄꯨꯁꯄꯥꯅ ꯑꯩꯁꯤꯕꯨ ꯑꯣꯟ ꯆꯥꯕ꯭ꯔꯅꯦ ꯈꯪꯗꯤꯌꯦ ꯄꯨꯁꯄꯥ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯍꯌꯦꯡ ꯑꯗꯣ ꯂꯛꯅꯔꯛꯀꯅꯨꯀꯣ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯃꯌꯥꯝ ꯁꯣꯏꯕꯨꯝ ꯆꯥꯅꯤꯡꯂꯗꯤ ꯑꯩꯒꯤ ꯒꯤꯐ ꯑꯣꯏꯌꯨꯀꯣ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ ꯀꯩ ꯍꯥꯏꯕ ꯆꯥꯛꯆꯒꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯛꯆꯤꯡꯒꯤ ꯀꯥꯡꯁꯣꯏ ꯀꯛꯁꯣꯏ ꯄꯦꯀꯦꯠ ꯄꯦꯀꯦꯠꯇꯣ ꯈꯨꯍꯥꯎꯗꯤ ꯁꯣꯏꯕꯨꯝ ꯑꯇꯩꯒ ꯃꯥꯟꯅꯗꯦꯕꯣ ꯍꯥꯏ ꯑꯣꯍꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯅꯣꯏꯅ
ꯄꯤꯅꯀꯥꯟꯗꯤ ꯃꯦꯂꯥꯁꯨ ꯂꯥꯛꯎ ꯍꯥꯏꯔꯒ ꯂꯥꯛꯄꯤꯗꯕ ꯍꯥꯏ ꯄꯩꯁꯥ ꯂꯩꯇꯅ ꯇꯧꯏꯅꯤ ꯏꯕꯦꯝꯃ ꯑꯗꯨꯗꯣ ꯑꯩ ꯀꯌꯥꯝ ꯄꯩꯁꯥ ꯂꯥꯛꯅꯤꯡꯉꯤ ꯐꯔꯛ ꯈꯪꯕ꯭ꯔꯥ ꯇꯥꯈꯤꯕ ꯇꯥꯏꯃꯤꯡꯗꯣ ꯄꯩꯁꯥꯗꯣ ꯂꯩꯕ ꯃꯇꯝꯗꯅ ꯃꯦꯂꯥ ꯂꯣꯏꯈꯔꯦ ꯄꯩꯁꯥ ꯂꯩꯇꯕ ꯇꯟꯖꯥꯗꯅ ꯃꯦꯂꯥ ꯂꯩꯔꯤ ꯄꯩꯁꯥ ꯂꯩꯔꯛꯄ ꯑꯗꯨꯏ ꯃꯇꯝꯗ ꯃꯦꯂꯥ ꯃꯇꯝꯗꯨ ꯈꯔ ꯂꯣꯏꯈꯔꯦ ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯦꯟꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯤꯗ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯌꯨ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯌꯨ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯀꯅꯥꯗ ꯍꯥꯏꯅꯣ ꯈꯨꯜꯄꯨꯋꯥꯅ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯌꯨ ꯍꯥꯏꯗꯨꯕꯨ ꯑꯗꯨꯗꯒꯤꯗꯤ ꯄꯨꯁꯄꯥꯅ 11 10 ꯐꯥꯎ ꯂꯥꯏꯚ ꯊꯥꯁꯦ ꯍꯥꯏꯌꯦ ꯄꯨꯁꯄꯥ 11 10 ꯐꯥꯎꯕ ꯂꯥꯏꯚ ꯊꯥꯁꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯆꯦꯅꯨ ꯅꯣꯏ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯍꯥꯏꯌꯦ ꯁꯪꯒꯤꯇꯥ ꯑꯩꯗꯤꯅꯦ ꯍꯥꯟꯅꯗꯤꯅꯦ ꯄꯨꯡ 5ꯗꯒ ꯍꯧꯒꯠꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯇꯧꯕꯗꯒꯤ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯦ ꯏꯕꯦꯝꯃ ꯑꯩ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯍꯜ ꯂꯃꯟ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯍꯧꯒꯠꯄ ꯌꯥꯔꯕ ꯍꯥꯏꯗꯨꯅꯤ ꯑꯍꯜ ꯂꯃꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯊꯣꯏꯕꯤ ꯂꯥꯛꯄꯗ ꯄꯨꯔꯧꯀꯣ ꯅꯅꯦꯝꯕꯣꯛ ꯄꯤꯖꯕꯒꯤ ꯀꯥꯏꯅ ꯑꯣꯏꯃꯥ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯏ ꯄꯦꯛꯀꯦꯠꯇꯣ ꯏꯅꯝꯃ ꯍꯣꯏꯅ ꯂꯥꯛꯂꯒ ꯂꯩꯔꯒ ꯄꯨꯔꯁꯨ ꯌꯥꯅꯤ ꯑꯗꯨꯗ ꯆꯥꯅꯕꯒꯤ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯅꯨ ꯋꯥꯔꯦ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯀꯥꯅꯣ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯦ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯑꯗꯒꯤꯗꯤ ꯇꯥꯃꯦꯘꯥꯅ ꯏꯁꯩ ꯈꯟꯕꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯍꯜꯂꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯜꯕꯨꯋꯥꯅ ꯁꯣꯏꯕꯨꯝ ꯆꯥꯅꯤꯡꯕ ꯃꯤ ꯍꯥꯏ ꯑꯣꯀꯦ ꯑꯣ ꯁꯣꯏꯕꯨꯝ ꯆꯥꯅꯤꯡꯕ ꯃꯤꯗꯣ ꯈꯨꯜꯄꯨꯋꯥꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯗꯣꯏꯕ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯁꯣꯏꯕꯨꯝ ꯆꯥꯕꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯕꯗꯤ ꯍꯥꯏꯖꯤꯟꯅꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯜꯄꯨꯋꯥ ꯑꯩꯒꯤ ꯄ꯭ꯔꯦꯡ ꯑꯣ ꯐ꯭ꯔꯤꯗ ꯁꯣꯏꯕꯨꯝꯗꯣ ꯑꯩꯒꯤ ꯄꯤꯔꯛꯑꯣ ꯐ꯭ꯔꯤꯗ ꯁꯣꯏꯕꯨꯝꯗꯣ ꯍꯥꯏꯌꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯕꯤꯔꯛꯀꯅꯣ ꯍꯥꯏꯌꯦ ꯍꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯌꯦ ꯑꯗꯒꯤ ꯗꯥꯃꯦꯘꯥꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯀꯩ ꯍꯥꯏꯅꯣ ꯆꯠꯅ ꯂꯪꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯉꯁꯤ ꯊꯥꯒꯠꯈꯤꯕꯅꯦ ꯁꯪꯒꯤꯇꯥ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯒ ꯊꯥꯒꯠꯂꯤꯗꯨꯗꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯕ꯭ꯔో ꯍꯥꯏ ꯑꯗꯩ ꯈꯨꯜꯄꯨꯋꯥꯅ ꯁꯣꯏꯕꯨꯝ ꯆꯥꯅꯤꯡꯕ ꯃꯤ ꯑꯩꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯒꯔꯜ ꯐ꯭ꯔꯦꯟ ꯑꯣꯏꯕꯗꯤ ꯉꯝꯃꯣꯏꯀꯣ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤ ꯆꯩ ꯆꯥꯒꯦꯔꯥ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯗꯤ ꯍꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯣ ꯄꯨꯁꯄꯥ ꯀꯩ ꯍꯥꯏꯅꯣ ꯄꯨꯁꯄꯥꯅ 11 10 ꯐꯥꯎ ꯍꯥꯏꯕ ꯈꯨꯂꯥꯛꯄ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯅꯤ ꯈꯨꯂꯥꯛꯄ ꯅꯨꯄꯤ ꯐꯪꯗꯗꯅ ꯃꯩꯇꯩ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯖꯜꯂꯛꯑꯦꯕ ꯃꯥ ꯉꯁꯥꯏꯗꯩ ꯊꯤꯔꯤꯅꯦ ꯃꯥ ꯅꯨꯄꯤ ꯃꯩꯇꯩ ꯅꯨꯄꯤ ꯊꯤꯔꯤꯌꯦ ꯃꯥ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯗꯤ ꯍꯥꯏ ꯑꯗꯒꯤ ꯁꯪꯒꯤꯇꯥꯅ ꯑꯣ ꯑꯗꯨꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯌꯦꯡꯂꯒ ꯇꯨꯝꯂꯒꯦ ꯍꯥꯏ ꯍꯣꯏ ꯁꯪꯒꯤꯇꯥ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯩ ꯍꯌꯦꯡ ꯄꯨꯡ 1ꯗꯅꯅꯦ ꯀꯩꯅꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯆꯧꯃꯤꯟ ꯀꯩꯕ ꯆꯦꯂꯦꯟꯖ ꯆꯧꯃꯤꯟ ꯑꯩꯈꯣꯏꯗ ꯍꯋꯥꯏꯅꯤ ꯆꯧꯃꯤꯟ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯊꯥꯡꯒꯠꯂꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯆꯥꯕꯒꯅꯤ ꯈꯋꯥꯏꯅ ꯇꯧꯈ꯭ꯔꯤꯗꯣ ꯑꯗꯣ ꯍꯌꯦꯡ ꯑꯗꯣ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯀꯣ ꯑꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯏꯅꯝꯃ ꯗꯗꯥ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯈꯨꯜꯄꯨꯋꯥꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤ FB ꯑꯦꯀꯥꯎꯟꯗ ꯆꯥꯅꯤꯡꯕꯤ ꯀꯦꯁ ꯀꯣꯔꯧꯉꯥ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯏꯕꯥꯏ ꯑꯉꯥꯡ ꯑꯝꯇ ꯁꯥꯕꯤꯔꯝꯃꯣꯕ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯝꯇ ꯁꯥꯕꯤꯔꯝꯃꯣꯁꯦ ꯂꯣꯏꯁꯟꯗꯣꯔꯕꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯉꯥꯡ ꯁꯥꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯑꯉꯥꯡꯒꯤ ꯐꯣꯇꯣꯗꯣ ꯊꯥꯔꯛꯑꯣꯕ ꯑꯌꯨꯁꯤꯒꯤꯗꯣ ꯄ꯭ꯂꯤꯖ ꯉꯁꯤꯗꯤ ꯊꯥꯔꯛꯑꯒꯦ ꯑꯦꯜꯕꯤ ꯂꯣꯏꯕꯒ ꯊꯥꯔꯛꯑꯒꯦ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯐꯣꯇꯣꯁꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯆꯪꯒꯤꯗ ꯑꯩꯌꯥ ꯅꯨꯡꯉꯥꯏꯅꯤꯗꯨꯗꯤ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯑꯦꯜꯕꯤꯁꯨ ꯂꯣꯏꯗꯣꯏꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯇꯨꯝꯅꯤꯡꯕꯅ ꯑꯩꯒꯤ ꯉꯔꯥꯡꯒꯤꯅꯦ ꯃꯃꯤꯠ ꯉꯥꯈꯠꯅꯕ ꯀꯩꯅꯣꯗꯣ ꯇꯦꯛꯇꯣ ꯑꯗꯣ ꯉꯁꯤ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯈ꯭ꯔꯦꯕ ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯑꯅꯤ
ꯃꯃꯤꯡ ꯉꯥꯈꯠꯅꯕꯗꯣ ꯃꯃꯤꯡ ꯉꯥꯈꯠꯂꯒ ꯃꯗꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯅꯨ ꯈꯨꯃꯟꯁꯦ ꯃꯥꯁꯨ ꯇꯨꯝꯅꯤꯡ ꯍꯀꯥꯝ ꯋꯥꯕ ꯆꯜꯂꯦꯕꯀꯣ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯑꯦꯅꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯀꯨꯂꯥꯛꯄ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯗꯦꯀꯣ 이때만 따모 위스 피러오 해라. 오케이. Good night. 굿나잇. 하, 녹보다 ꯃꯌꯥꯝ 시래. ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯍꯌꯦꯡ ꯃꯨꯛ ꯎꯅꯔꯁꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯤꯠꯀꯁꯦ ꯄꯨꯔꯥ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯩꯁꯦ ꯌꯥꯗ꯭ꯔꯦꯕ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯕꯕꯥꯏ ꯍꯥꯏꯔꯣ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ 띵동. ꯒꯨꯗ ꯅꯥꯏꯠ ꯕꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ 카메라 액션. ꯗ꯭ꯔꯦꯡ 바이바이.